ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯨꯄꯥ ꯁꯥꯕꯤ ꯃꯦꯂꯩ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯄ꯭ꯔꯦꯃꯤ ꯁꯣꯏꯕꯝ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯦꯂꯩ ꯏꯕꯣꯍꯜ ꯑꯃꯗꯤ ꯕꯤꯅꯣꯒꯤ ꯑꯃꯠꯇ ꯉꯥꯏꯖꯕ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯃꯌꯨꯝ ꯊꯦꯡꯅ ꯄꯥꯟꯕꯅ ꯃꯈꯣꯏ ꯑꯅꯤꯒꯤꯅꯤ ꯍꯥꯏꯅ ꯃꯆꯥ 12 ꯁꯨꯅ ꯇꯥꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯁꯥꯗ ꯕꯤꯅꯣ ꯑꯃꯗꯤ ꯏꯕꯣꯍꯜ ꯃꯀꯥ ꯂꯥꯝꯅ ꯍꯤꯡꯕ ꯍꯧꯖꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯦꯂꯩꯗꯤ ꯄꯨꯡꯀꯛ ꯐꯥꯔꯛꯄꯗ ꯅꯨꯄꯤ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯆꯠ ꯑꯗꯨ ꯀꯌꯥ ꯈꯣꯏꯖꯪꯕ ꯎꯗꯦ꯫ ꯆꯍꯤ 15 16 ꯁꯨꯔꯛꯂꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯁꯥꯖꯠ ꯑꯗꯨ ꯍꯜꯂꯣ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯃꯥ ꯏꯕꯦꯝꯃ ꯕꯤꯅꯣ ꯃꯆꯥꯇꯕꯨ ꯉꯥꯡꯕꯗ ꯃꯊꯧ ꯑꯃ ꯑꯣꯏꯔꯛꯂꯦ꯫ ꯕꯤꯅꯣ ꯑꯌꯨꯛꯀꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯗꯨꯅ ꯂꯩ꯫ ꯃꯦꯂꯩ ꯌꯦꯅꯈꯥꯗꯒꯤ ꯕꯥꯔꯇꯤꯟ ꯑꯃ ꯄꯥꯏꯔꯗꯨꯅ ꯊꯣꯛꯂꯛꯏ ꯃꯃꯥ ꯏꯕꯦꯝꯃ ꯕꯤꯅꯣꯅ꯫ ꯃꯦꯂꯩ, ꯀꯗꯥꯏꯗꯅꯣ ꯑꯌꯨꯛꯁꯤꯗ? ꯏꯁꯤꯠꯂꯨꯒꯦ꯫ ꯕꯤꯅꯣ ꯃꯆꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯉꯛꯅ, ꯀꯔꯤ? ꯀꯗꯥꯏꯗ? ꯀꯅꯥꯒ ꯅꯪꯗꯤ? ꯈꯪꯗꯦ, ꯂꯝꯕꯤꯗ ꯂꯩꯕ ꯑꯉꯥꯡ ꯑꯃ ꯐꯥꯔꯒ ꯆꯠꯂ ꯂꯣꯏꯔꯦ꯫ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯈꯣꯡ ꯑꯃ ꯑꯁꯥꯡꯕꯗꯣ ꯏꯁꯤꯡ ꯀꯪꯕ ꯍꯧꯔꯛꯑꯦ ꯍꯥꯏ꯫ ꯊꯥꯏꯅ ꯉꯥ ꯌꯥꯝꯅ ꯂꯩꯈꯤꯕꯅꯤ, ꯑꯗꯨꯗꯣ ꯐꯥꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯍꯩ, ꯆꯠꯄ ꯌꯥꯔꯣꯏ꯫ ꯑꯗꯨꯒꯨꯝꯕ ꯃꯆꯣꯛ ꯃꯄꯥꯛ ꯅꯥꯏꯗꯕ ꯊꯕꯛꯁꯤ ꯅꯪ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯇꯧꯔꯅꯨ ꯍꯥꯏꯕꯁꯤ ꯌꯥꯕ ꯀꯧꯕ ꯂꯩꯇꯦꯅꯦ꯫ ꯃꯦꯂꯩ ꯃꯀꯣꯛꯇꯨ ꯒꯣꯔꯣ ꯒꯣꯔꯣ ꯍꯣꯠꯂꯒ, ꯑꯁ, ꯑꯩꯈꯣꯏ ꯃꯥꯏ ꯍꯧꯅꯕꯤꯁꯦ ꯍꯧꯔꯛꯑꯦ꯫ ꯍꯧꯅꯕꯤ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ? ꯍꯥ? ꯅꯠꯇꯦ, ꯅꯨꯄꯤ ꯀꯅꯥꯅ ꯏꯁꯤꯠꯇꯨꯅ ꯉꯥ ꯐꯥꯅꯒꯦ? ꯑꯣ, ꯏꯃꯥꯅ ꯍꯥꯏꯔꯤꯁꯤꯗꯤ ꯅꯨꯄꯤꯅ ꯏꯁꯤꯠꯂꯒ ꯉꯥ ꯐꯥꯅꯗꯦ ꯁꯤꯅꯤꯅꯦ꯫ ꯑꯗꯨꯗꯤ ꯏꯃꯥ, ꯀꯩꯊꯦꯜꯗ ꯉꯥꯌꯣꯟꯕꯤ ꯚꯥꯔꯤ ꯑꯃ ꯐꯝꯂꯤꯁꯤꯅ ꯃꯣꯏꯗꯤ ꯀꯗꯥꯏꯗꯒꯤ ꯉꯥ ꯂꯧꯔꯨꯔꯤꯕ? ꯑꯗꯨꯗꯤꯅꯦ, ꯅꯨꯄꯥꯅ ꯐꯥꯔꯒ ꯃꯈꯣꯏꯅ ꯇꯤꯛꯂꯒ ꯑꯃꯨꯛ ꯌꯣꯟꯖꯕꯒꯤ ꯋꯥꯅꯤꯗꯅ꯫ ꯇꯥꯅꯤꯡꯗꯦꯗ ꯏꯃꯥ, ꯇꯥꯕ ꯌꯥꯕ ꯋꯥꯁꯨ ꯈꯔ ꯉꯥꯡꯉꯨ꯫ ꯁꯦ, ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯉꯁꯤꯒꯨꯝꯕ ꯐꯥꯔꯦꯗꯅ, ꯑꯗꯨꯒ ꯌꯣꯛꯑꯒ ꯅꯠꯇ꯭ꯔꯒ ꯌꯥꯏꯔꯒ ꯅꯣꯡꯉꯥꯜꯂꯒ ꯄꯨꯔꯛꯑꯒ ꯌꯣꯜꯂꯤꯕ, ꯈꯪꯉꯦꯗꯅ꯫ ꯑꯁ, ꯏꯃꯥꯁꯦ ꯆꯍꯤ ꯐꯅ ꯌꯥꯝꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯀꯩꯝꯇ ꯈꯪꯗ꯭ꯔꯤꯗ꯫ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ, ꯃꯃꯥ ꯑꯩꯉꯣꯟꯗꯒ ꯃꯥꯅ ꯑꯣꯏꯅ ꯇꯥꯛꯄꯤꯔꯤꯕ꯫ ꯑꯣ, ꯈꯪꯗꯕꯒꯤ ꯍꯥꯏꯕꯅꯦ, ꯇꯥꯛꯄ ꯅꯠꯇꯦ꯫ ꯆꯠꯂꯦ ꯑꯩ, ꯏꯟꯖꯥꯡꯗꯣ ꯈꯔ ꯌꯥꯝꯅ ꯍꯧꯍꯜꯂꯝꯃꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯥꯛꯇ ꯂꯩꯕ ꯌꯣꯄꯥꯛ ꯑꯗꯨ ꯃꯔꯦꯡꯖꯨꯝꯗ ꯊꯥꯡꯒꯠꯇꯨꯅ ꯄꯨꯔꯒ ꯊꯣꯛꯈꯤ꯫ ꯕꯤꯅꯣ ꯃꯊꯟꯇ ꯃꯈꯣꯏ ꯃꯔꯤꯟ ꯊꯤꯠꯇꯨꯅ, ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ, ꯃꯥꯅ ꯑꯩꯉꯣꯟꯗ ꯊꯧꯗꯥꯔꯝꯂꯒ ꯊꯅꯝꯃꯤꯅꯦ ꯃꯁꯦ꯫ ꯏꯆꯥꯅꯨꯄꯤ ꯄꯣꯛꯑꯦ ꯍꯥꯏꯅꯅꯦ, ꯆꯥꯛ ꯆꯔꯥ ꯑꯃ ꯐꯥꯎꯕ ꯊꯣꯡꯉꯒ ꯄꯤꯖꯕ ꯅꯠꯇꯦꯕ꯫ ꯕꯤꯅꯣ ꯎꯄꯥꯏ ꯂꯩꯇ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯈꯥ ꯆꯠꯊꯔꯛꯏ꯫ ꯃꯦꯂꯩ ꯂꯩꯔꯛ ꯑꯗꯨꯗ ꯀꯅꯥ ꯀꯅꯥ ꯆꯠꯂꯤꯕ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯀꯅꯥꯝꯇ ꯊꯣꯔꯛꯄ ꯎꯗꯦ꯫ ꯑꯁ, ꯏꯊꯟꯇ ꯆꯠꯄꯁꯦ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯤꯗ ꯑꯩꯕꯣ, ꯀꯅꯥꯝꯇ ꯊꯣꯔꯛꯇꯦ꯫ ꯀꯅꯥ ꯍꯧꯅꯤ ꯁꯤꯗꯤ? ꯍꯣꯏꯗ, ꯅꯨꯄꯤ ꯃꯆꯥꯅꯕꯨ ꯄꯥꯡꯗꯕ ꯍꯧꯅꯗꯦ꯫ ꯏꯊꯟꯇ ꯆꯠꯂꯒ ꯂꯣꯏꯔꯦ, ꯀꯅꯥꯅ ꯀꯩꯗꯧꯖꯔꯨꯅꯤꯒꯦ꯫ ꯃꯦꯂꯩ ꯃꯊꯟꯇ ꯐꯅ ꯁꯥꯡꯅ ꯂꯥꯛꯏ꯫ ꯂꯩꯔꯛ ꯃꯆꯤꯟ ꯑꯃꯗ ꯊꯤꯅꯥꯎꯅ ꯆꯠꯇꯨꯅ ꯂꯩꯕꯗꯨ ꯎꯔꯦ ꯃꯦꯂꯩꯅ꯫ ꯑꯦ, ꯊꯤꯅꯥꯎꯅꯤꯅꯦ, ꯃꯁꯤ ꯍꯦꯛꯇ ꯐꯥꯔꯒ ꯄꯨꯈ꯭ꯔꯒꯦ꯫ ꯃꯦꯂꯩ ꯆꯦꯟꯁꯤꯜꯂꯦ ꯑꯗꯨꯒ, ꯊꯤꯅꯥꯎ! ꯀꯩ ꯍꯥꯏꯒꯦ ꯏꯆꯦ ꯃꯦꯂꯩ? ꯉꯥ ꯐꯥꯎꯁꯤꯔꯥ? ꯊꯤꯅꯥꯎ ꯍꯔꯥꯎꯅ, ꯌꯥꯏꯅꯦ, ꯀꯥꯏꯗꯅꯣ ꯏꯆꯦ? ꯈꯣꯡ ꯑꯁꯥꯡꯕꯤꯗ꯫ ꯍꯣꯏ, ꯑꯩꯁꯨ ꯌꯥꯎꯒꯦ꯫ ꯑꯅꯤꯗꯨ ꯂꯥꯛꯂꯦ꯫ ꯈꯣꯡ ꯑꯁꯥꯡꯕ ꯑꯗꯨ ꯏꯁꯤꯡ ꯐꯅ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯤꯅꯥꯎꯅ ꯃꯗꯨ ꯎꯕꯗ, ꯏꯆꯦ ꯃꯦꯂꯩ, ꯁꯤꯗꯤ ꯏꯁꯤꯡ ꯌꯥꯝ ꯂꯩ꯫ ꯑꯄꯪ ꯒꯙꯥ ꯑꯁꯤꯗꯤ, ꯏꯁꯤꯡ ꯂꯩꯕ ꯑꯁꯤꯕꯨ ꯁꯤꯠꯇꯣꯛꯍꯜꯂꯒ ꯉꯥ ꯐꯥꯕ, ꯑꯗꯨꯕꯨꯅꯤꯅꯦ ꯏꯁꯤꯠꯄ ꯍꯥꯏꯔꯤꯁꯦ꯫ ꯑꯣ, ꯂꯥꯛꯑꯣ, ꯐꯥꯎꯁꯤ ꯂꯥꯛꯑꯣ꯫ ꯁꯦ, ꯕꯥꯔꯇꯤꯟꯁꯦ ꯄꯥꯏꯌꯨ꯫ ꯑꯩꯅꯅꯦ ꯄꯟ ꯁꯦꯝꯃꯛꯀꯦ, ꯑꯗꯨꯒ ꯅꯪꯅꯅꯦ ꯂꯩꯕꯥꯛ ꯑꯁꯦ ꯊꯣꯟꯒꯠꯂꯛꯀꯗꯕ꯫ ꯑꯅꯤꯗꯨ ꯈꯣꯡ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯏꯁꯤꯠꯄ ꯍꯧꯔꯛꯏ꯫ ꯃꯦꯂꯩ ꯏꯁꯤꯡ ꯑꯗꯨ ꯁꯤꯠꯅ, ꯊꯤꯅꯥꯎ, ꯅꯪꯒꯤ ꯃꯤꯡꯁꯦ ꯀꯅꯥꯅ ꯊꯣꯟꯕꯤꯔꯤꯅꯣ? ꯊꯤꯅꯥꯎ ꯍꯥꯏꯁꯦ? ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥꯅ, ꯃꯥꯅ ꯀꯧꯕꯗꯒꯤꯅꯦ ꯑꯗꯨꯝ ꯀꯧꯈꯤꯕꯅꯦ ꯍꯥꯏ꯫ ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯀꯔꯤꯅꯣꯕ, ꯑꯁꯨꯛ ꯌꯥꯝꯕ ꯃꯤꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯦ ꯀꯧꯗꯗꯅ ꯊꯤꯅꯥꯎ ꯍꯥꯏꯔꯤꯁꯦ ꯀꯩꯒꯤꯅꯣꯕ? ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯕꯗ ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯅꯦ ꯊꯤ ꯃꯆꯤꯠ ꯌꯥꯝꯅ ꯆꯤꯠꯂꯦ ꯍꯥꯏ꯫ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥꯅꯅꯦ ꯊꯤ ꯌꯥꯝ ꯆꯤꯠꯀꯜꯂꯦ ꯍꯥꯏꯗꯅ ꯊꯤꯅꯥꯎꯅ ꯀꯧꯕꯗꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯂꯣꯏꯅ ꯀꯧꯅꯈꯤꯕꯅꯦ ꯍꯥꯏ꯫ ꯊꯤꯅꯥꯎꯒꯤ ꯋꯥꯔꯤꯗꯨꯗ ꯃꯦꯂꯩꯗꯣ ꯋꯥꯟꯊꯈꯩ ꯅꯣꯛꯇꯨꯅ, ꯑꯗꯨꯗꯤ ꯊꯤ ꯌꯥꯝ ꯆꯤꯠꯄꯩ ꯀꯧꯕ ꯇꯥꯔꯦꯅꯦ꯫ ꯍꯣꯏ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯆꯤꯠꯇ꯭ꯔꯕꯣ? ꯆꯤꯠꯇ꯭ꯔꯦꯗ꯫ ꯑꯗꯣ ꯏꯆꯦꯒꯤ ꯃꯤꯡꯁꯤꯗꯤ ꯀꯅꯥꯅ ꯊꯣꯟꯕꯤꯔꯤꯅꯣ? ꯀꯩꯒꯤ ꯃꯦꯂꯩ ꯀꯧꯏꯅꯣ? ꯑꯣ, ꯑꯩꯁꯨꯅꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯈꯨꯠ ꯁꯥꯁꯦ ꯌꯥꯝ ꯂꯦꯡꯉꯦ ꯍꯥꯏ꯫ ꯃꯇꯥꯡ ꯆꯥꯏ ꯈꯪꯗꯦ ꯆꯥꯗꯦ ꯈꯪꯗꯦ, ꯑꯗꯨꯅ ꯌꯥꯝ ꯂꯦꯡ ꯂꯥꯎꯋꯦ ꯍꯥꯏꯗꯅ ꯃꯦꯂꯩꯑꯅ ꯀꯧꯔꯤꯖꯥꯠꯅꯤ꯫ ꯊꯤꯅꯥꯎ ꯃꯥꯁꯨ ꯅꯣꯛꯇꯨꯅ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯞ ꯃꯥꯟꯅꯔꯦꯅꯦ꯫
ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯩ꯫ ꯊꯤꯅꯥꯎ ꯃꯥꯗꯤ ꯃꯃꯥꯅ ꯊꯨꯝ ꯂꯩꯔꯨꯆꯣ ꯍꯥꯏꯅ ꯄꯥꯈꯣꯟ ꯊꯥꯔꯛꯄꯅꯤ꯫ ꯃꯦꯂꯩꯅ ꯍꯥꯏꯕꯗꯨꯗ ꯅꯨꯄꯥ ꯃꯆꯥꯒ ꯑꯣꯏꯔꯦ ꯍꯔꯥꯎꯗꯨꯅ ꯃꯦꯂꯩꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯨꯈꯤ ꯏꯟꯁꯥꯡ ꯁꯧꯔꯕ ꯐꯥꯎꯕꯗ ꯃꯆꯥ ꯂꯥꯛꯇꯕꯗꯨꯗ ꯀꯔꯤ ꯇꯧꯔꯖꯥꯠꯅꯣꯅꯤ ꯍꯧꯖꯤꯛ ꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯤꯕ? ꯁꯥꯟꯅꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯕ ꯖꯥꯠꯂꯥ? ꯃꯨꯈꯤ ꯁꯨꯃꯥꯡ ꯊꯣꯛꯇꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯆꯥ ꯂꯥꯛꯄ ꯎꯗꯦ꯫ ꯃꯨꯈꯤ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯍꯟꯖꯤꯟꯗꯨꯅ ꯉꯁꯥꯏꯗꯒꯤ ꯆꯠꯈꯤꯕꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦꯕꯁꯦ꯫ ꯂꯥꯛꯈꯤꯁꯅꯨꯀꯣ, ꯃꯅꯝꯗꯣ ꯇꯠꯄ ꯃꯈꯩ ꯐꯨꯒꯦ ꯈꯪꯅꯤ ꯉꯁꯤꯗꯤ꯫ ꯃꯨꯈꯤ ꯑꯆꯥꯛꯄꯁꯤꯡ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯂꯩꯔꯛ ꯑꯗꯨꯗ ꯃꯆꯥ ꯂꯩꯕ ꯎꯗ꯭ꯔꯕꯗ ꯉꯥꯏꯗꯨꯅ ꯂꯩꯕ ꯌꯥꯗꯕꯅꯤꯅ ꯗꯨꯀꯥꯟꯗꯒꯤ ꯊꯨꯝ ꯑꯃ ꯂꯩꯗꯨꯅ ꯆꯥꯛ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯗꯨ ꯐꯥꯎꯕ ꯊꯤꯅꯥꯎ ꯂꯥꯛꯇꯦ꯫ ꯃꯨꯈꯤ ꯑꯁꯥꯎꯕ ꯁꯨꯝ ꯍꯦꯟꯀꯠꯂꯛꯏ꯫ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯆꯥꯛ ꯆꯥꯛꯈꯣꯝ ꯑꯃ ꯐꯥꯎꯕ ꯃꯆꯥ ꯌꯥꯎꯗꯅ ꯃꯃꯥ ꯑꯣꯏꯕꯤ ꯃꯍꯥꯛꯅ ꯆꯥꯊꯣꯛꯄ ꯉꯝꯖꯗꯦ꯫ ꯃꯨꯈꯤ ꯆꯥꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯗꯨꯅ ꯊꯤꯅꯥꯎ ꯊꯤꯕ ꯊꯣꯔꯛꯏ꯫ ꯀꯗꯥꯏꯗꯕꯨ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗꯦꯕ ꯃꯁꯦ꯫ ꯑꯩꯅꯦ ꯈꯣꯏꯗꯧꯁꯤ ꯁꯨꯝ ꯁꯥꯎꯒꯠꯈ꯭ꯔꯦꯗ꯫ ꯊꯤꯅꯥꯎꯒꯤ ꯃꯃꯥꯟꯅꯕ ꯃꯨꯊꯤꯒꯤꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯨꯊꯤ! ꯃꯨꯊꯤ! ꯃꯨꯊꯤ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯀꯩ ꯍꯥꯏꯒꯦ ꯏꯟꯗꯣꯝꯆꯥ? ꯑꯩꯈꯣꯏ ꯊꯤꯅꯥꯎ ꯂꯥꯛꯄ꯭ꯔꯥ? ꯂꯥꯛꯇꯦ꯫ ꯃꯥ ꯀꯗꯥꯏꯗ ꯂꯩꯍꯧꯏ ꯎꯕ꯭ꯔꯣ? ꯎꯗꯤꯌꯦ, ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯗꯦ꯫ ꯑꯣ, ꯌꯥꯔꯦ꯫ ꯃꯨꯈꯤ ꯅꯨꯃꯤꯠ ꯌꯨꯡꯈꯠꯂꯛꯂꯕ ꯐꯥꯎꯕꯗ ꯃꯆꯥ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯍꯧꯔꯛꯏ꯫ ꯃꯨꯈꯤ ꯊꯤꯕ ꯌꯥꯕꯁꯨ ꯊꯤꯔꯦ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ, ꯋꯥꯗꯨꯅ ꯇꯣꯛꯂꯤ꯫ ꯁꯣꯝꯗꯅ ꯑꯅꯤꯗꯨ ꯉꯥꯁꯨ ꯐꯅ ꯌꯥꯝꯅ ꯐꯥꯔꯛꯂꯤ꯫ ꯊꯤꯅꯥꯎ ꯑꯉꯥꯡꯒ ꯑꯣꯏꯔꯦ꯫ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯏꯆꯦ ꯃꯦꯂꯩ, ꯋꯥꯔꯦ, ꯀꯥꯔꯁꯦ꯫ ꯍꯣꯏ ꯀꯥꯔꯁꯦ꯫ ꯉꯥ ꯑꯉꯧꯕ ꯈꯔ ꯂꯩꯔꯤ, ꯁꯤ ꯐꯥꯈꯤꯁꯦ꯫ ꯃꯈꯣꯏ ꯃꯊꯟꯇ ꯂꯩꯍꯧꯕꯗꯣ ꯍꯣꯔꯦꯟ ꯀꯞꯀꯅꯤꯕ꯫ ꯃꯦꯂꯩ ꯑꯉꯥꯡꯗꯨꯕꯨ ꯊꯦꯝꯗꯨꯅ ꯐꯅ ꯀꯨꯏꯅ ꯆꯣꯟꯊꯗꯨꯅ ꯂꯩ꯫ ꯃꯦꯂꯩ ꯂꯩꯔꯥꯏ ꯑꯗꯨꯗ ꯍꯟꯗꯨꯅ ꯐꯥꯔꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯊꯤꯅꯥꯎ ꯈꯪꯄ꯭ꯔꯦ ꯈꯪꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ ꯑꯗꯨꯒ ꯏꯆꯦ ꯀꯩꯗꯧꯔꯒꯦ? ꯃꯦꯂꯩ ꯃꯃꯥꯏꯗꯨ ꯁꯨꯒꯠꯇꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯉꯥꯆꯤꯛ ꯃꯄꯤ ꯑꯃ ꯄꯨꯊꯣꯔꯛꯏ꯫ ꯑꯌꯣ! ꯊꯤꯅꯥꯎ ꯃꯥꯗꯤ ꯉꯥꯆꯤꯛ ꯃꯄꯤꯗꯨ ꯎꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯃꯦꯂꯩꯅ ꯁꯣꯛꯏꯕ ꯅꯥꯔꯤꯕꯒ ꯈꯪꯗꯦ꯫ ꯊꯤꯅꯥꯎ ꯀꯣꯟꯗꯨ ꯄꯨꯁꯤꯟꯗꯨꯅ ꯆꯦꯟꯁꯤꯜꯂꯦ ꯑꯗꯨꯒ ꯑꯌꯥ! ꯁꯤꯗꯤ ꯆꯥꯎꯏꯍꯦ! ꯃꯦꯂꯩ ꯉꯥꯆꯤꯛ ꯑꯗꯨ ꯀꯣꯟ ꯑꯗꯨꯗ ꯁꯥꯎꯅꯤꯡꯅ ꯊꯥꯗꯗꯨꯅ ꯑꯌꯣ! ꯀꯌꯥ ꯊꯤꯅ ꯆꯤꯛꯈ꯭ꯔꯤꯅꯣ ꯌꯦꯡꯎꯅꯦ꯫ ꯈꯪꯅꯤ ꯅꯪ ꯍꯣꯔꯦꯟꯗꯤ꯫ ꯑꯁꯥꯕ ꯊꯥꯎ ꯃꯔꯛꯇꯨꯗ ꯄ꯭ꯔꯤꯡ ꯆꯣꯡꯍꯟꯒꯦꯕ꯫ ꯏꯆꯦ, ꯌꯥꯝ ꯅꯥꯔꯗꯤ ꯀꯥꯔꯁꯦ꯫ ꯀꯥꯔꯁꯦ꯫ ꯑꯅꯤꯗꯨ ꯀꯥꯔꯛꯂꯦ꯫ ꯃꯦꯂꯩꯗꯣ ꯀꯔꯤꯒꯨꯝꯕ ꯉꯥꯆꯤꯛꯅ ꯊꯤꯜꯂꯝꯗ꯭ꯔꯒꯗꯤ ꯉꯥ ꯐꯥꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯥꯃꯟꯕ ꯑꯗꯨꯗ ꯀꯥꯔꯛꯂꯕꯅꯤ꯫ ꯃꯦꯂꯩꯅ ꯊꯤꯅꯥꯎꯗ ꯊꯤꯅꯥꯎ, ꯍꯣꯔꯦꯟꯅꯦ ꯅꯈꯣꯡ ꯅꯈꯨꯠ ꯍꯥꯝꯗꯣꯛꯑꯒ ꯂꯥꯛꯑꯣꯀꯣ꯫ ꯍꯧꯖꯤꯛꯇꯤ ꯄꯥꯇ꯭ꯔꯁꯨ ꯌꯥꯎꯗꯦ꯫ ꯉꯥꯁꯦ ꯄꯨꯈꯣꯕꯨ꯫ ꯍꯣꯏ ꯏꯆꯦ, ꯑꯩ ꯍꯣꯔꯦꯟ ꯑꯣꯏꯅ ꯂꯥꯛꯑꯒꯦ꯫ ꯍꯣꯏ, ꯆꯪꯉꯣ꯫ ꯊꯤꯅꯥꯎꯗꯨ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯄꯨꯡꯇꯩ ꯇꯩꯕ ꯃꯈꯩ ꯂꯥꯛꯏ꯫ ꯃꯨꯈꯤ ꯃꯥꯗꯤ ꯃꯆꯥ ꯂꯩꯇꯕꯗꯨꯗ ꯁꯥꯎꯅꯤꯡꯗꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯨꯈꯤ ꯎꯔꯦ ꯃꯆꯥꯅ ꯃꯐꯤ ꯃꯔꯣꯜ ꯃꯊꯣꯡ ꯈꯪꯗ ꯂꯥꯛꯂꯤꯕ꯫ ꯃꯗꯨ ꯎꯕꯗ ꯍꯟꯗꯤ ꯍꯜꯂꯛꯑꯦꯗꯅ, ꯈꯪꯒꯅꯤꯗꯅ ꯉꯁꯤꯗꯤ ꯅꯪ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯝꯕꯜꯗꯒꯤ ꯆꯩ ꯑꯃ ꯁꯠꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯂꯥꯛꯑꯣ, ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯅꯪ꯫ ꯊꯤꯅꯥꯎ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯊꯤꯅꯥꯎ ꯆꯦꯟꯒꯦ ꯇꯧꯏ ꯃꯨꯈꯤꯅ ꯇꯥꯟꯅꯗꯨꯅ ꯅꯪ ꯍꯦꯛ ꯆꯦꯜꯂꯕ ꯑꯩꯅ ꯀꯩꯗꯧꯏ ꯌꯦꯡꯉꯨ꯫ ꯂꯥꯎ, ꯁꯤ ꯂꯥꯎ꯫ ꯊꯤꯅꯥꯎ ꯃꯈꯨꯠ ꯅꯥꯝꯃ ꯑꯗꯨꯅ ꯁꯦꯟꯗꯜ ꯑꯗꯨꯁꯨ ꯄꯥꯏꯔꯤ ꯑꯗꯨꯒ ꯄꯦꯔꯨꯝ ꯇꯧꯗꯨꯅ ꯆꯪꯂꯛꯏ꯫ ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯕ? ꯑꯩꯅ ꯊꯨꯝ ꯂꯩꯔꯨꯆꯣꯅ ꯍꯥꯏꯕ ꯅꯠꯇ꯭ꯔో? ꯊꯤꯅꯥꯎ ꯐꯨꯕ ꯐꯥꯎꯕ ꯐꯨꯗ꯭ꯔꯤꯉꯩꯗ ꯃꯄꯤ ꯑꯣꯔꯣ ꯇꯥꯕ ꯍꯧꯔꯛꯏ꯫ ꯊꯤꯅꯥꯎ ꯀꯞꯇꯨꯅ ꯏꯆꯦ ꯃꯦꯂꯩꯅ ꯉꯥ ꯐꯥꯔꯨꯁꯦ ꯍꯥꯏꯕ, ꯑꯗꯨꯒꯤ ꯑꯗꯨꯝ ꯆꯠꯄꯅꯦ꯫ ꯀꯔꯤ? ꯅꯪꯁꯦ ꯉꯥ ꯐꯥꯔꯨꯔꯤꯕ? ꯉꯥꯗꯤ ꯀꯗꯥꯏ? ꯏꯆꯦꯅ ꯄꯨꯈ꯭ꯔꯦ꯫ ꯊꯤꯅꯥꯎ ꯀꯤꯃꯟꯕꯅ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗꯦ꯫ ꯃꯨꯈꯤ ꯋꯥꯍꯩꯗꯨꯗ ꯍꯦꯟꯅ ꯁꯥꯎꯒꯠꯄ ꯍꯦꯟꯒꯠꯂꯛꯏ꯫ ꯑꯣ, ꯉꯥꯁꯨ ꯃꯥꯅ ꯂꯣꯏꯅ ꯄꯨꯈ꯭ꯔꯕ? ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯅ ꯊꯨꯝ ꯂꯩꯔꯨꯆꯣꯅ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯏꯆꯦꯅ ꯍꯥꯏꯕꯗꯨꯗ ꯅꯆꯤꯟꯗꯣ ꯄꯥꯟꯗ꯭ꯔꯣ? ꯏꯃꯥꯅ ꯊꯨꯝ ꯂꯩꯔꯨꯆꯣ ꯍꯥꯏꯌꯦꯅ ꯊꯣꯔꯛꯄꯅꯤ, ꯑꯩ ꯌꯥꯎꯔꯔꯣꯏꯒꯦ ꯍꯥꯏꯗꯅ꯫ ꯑꯩꯅ ꯍꯥꯏꯕꯅꯦꯕ, ꯏꯆꯦꯅ ꯌꯥꯅꯤꯅ ꯄꯨꯔꯤꯕ꯫ ꯊꯤꯅꯥꯎ ꯃꯁꯥꯕꯨ ꯀꯟꯖꯅꯕ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯏ꯫ ꯃꯦꯂꯩ ꯂꯩꯀꯥꯏ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯅꯤꯟꯒ ꯅꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯍꯥꯏꯔꯤꯉꯩ ꯇꯧꯔꯤꯉꯩ ꯈꯨꯗꯤꯡ ꯏꯄꯛꯇ ꯄꯛꯏ꯫ ꯃꯨꯈꯤ ꯁꯥꯎꯅ ꯑꯩꯕꯨꯗꯤ ꯀꯤꯗꯅ ꯃꯦꯂꯩꯕꯨꯗꯤ ꯀꯤꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯪ? ꯏꯃꯥꯅ ꯌꯥꯔꯣꯏ ꯍꯥꯏꯅ ꯅꯆꯤꯟ ꯑꯗꯨ ꯈꯨꯝꯕ ꯀꯩꯗꯧꯔꯒꯦ? ꯑꯁꯤ ꯍꯥꯏꯔꯒ ꯊꯤꯅꯥꯎꯕꯨ ꯐꯨꯕ ꯍꯧꯔꯛꯏ꯫ ꯊꯤꯅꯥꯎ ꯁꯨꯃꯥꯡꯗꯨꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯀꯞꯄꯤ꯫ ꯃꯨꯈꯤ ꯃꯥꯁꯨ ꯐꯨꯕ ꯌꯥꯕ ꯐꯨꯔꯨꯔꯒ ꯍꯜꯂꯛꯄꯒꯅꯦ ꯅꯈꯣꯡ ꯅꯈꯨꯠ ꯑꯗꯣ ꯍꯥꯝꯂꯝꯗ꯭ꯔꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ꯫ ꯃꯨꯈꯤ ꯁꯥꯎꯅ ꯃꯦꯂꯩꯒꯤꯗ ꯂꯥꯛꯏ꯫ ꯁꯣꯝꯗꯁꯨ ꯃꯦꯂꯩ ꯃꯈꯣꯡꯗꯨ ꯁꯦꯛꯇꯨꯅ ꯂꯥꯛꯄ ꯑꯗꯨꯗ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯃꯦꯂꯩ, ꯀꯩꯗꯧꯔꯤ?
ꯃꯦꯂꯩ ꯀꯩꯁꯨ ꯈꯨꯝꯃꯛꯇꯦ ꯏꯕꯣꯍꯜ ꯑꯃꯨꯛꯁꯨ ꯈꯪꯅꯤꯡꯅ꯫ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯕꯅꯤꯅꯦ ꯏꯆꯥꯕꯣ? ꯃꯦꯂꯩ ꯕꯥꯔꯇꯤꯟ ꯑꯗꯨ ꯊꯝꯗꯨꯅ ꯉꯥꯆꯤꯛꯅ ꯊꯤꯜꯂꯤꯕ꯫ ꯀꯔꯤ? ꯉꯥꯆꯤꯛꯅ ꯊꯤꯟꯕ? ꯍꯣꯏ, ꯍꯨ ꯀꯥꯔ ꯃꯥꯜꯂꯤ, ꯈꯣꯡꯁꯦ ꯊꯥꯕ ꯌꯥꯗ꯭ꯔꯦ꯫ ꯏꯍꯦ, ꯑꯣꯟꯊꯣꯛꯄꯅꯤꯗ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯔꯤꯒꯤ ꯉꯥ ꯐꯥꯔꯨꯔꯤꯕꯅꯣ? ꯐꯅ ꯆꯥꯅꯤꯡꯂꯕꯁꯨ ꯏꯄꯥꯗꯔ ꯅꯃꯥꯗꯔ ꯀꯩꯅꯣꯝꯃ ꯀꯣꯛ ꯍꯥꯏꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯕꯤꯅꯣ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯁꯥꯎꯅꯤꯡꯅ꯫ ꯑꯩꯈꯣꯏ ꯁꯅꯥ ꯏꯕꯦꯝꯃ ꯍꯟꯕꯤꯔꯛꯑꯕꯣꯏꯔꯦ? ꯀꯗꯥꯏ ꯉꯥꯅ ꯀꯌꯥꯝ ꯐꯥꯕꯤꯔꯛꯑꯕ? ꯍꯥꯏ, ꯉꯥ ꯂꯥꯏꯔꯤꯅꯦꯍꯦ, ꯃꯈꯣꯡꯁꯦ ꯉꯥꯆꯤꯛꯅ ꯊꯤꯜꯂꯦ ꯍꯥꯏ, ꯍꯨ ꯀꯥꯔ ꯃꯥꯜꯂꯦ ꯑꯝꯇ ꯌꯦꯡꯉꯨ꯫ ꯕꯤꯅꯣꯗꯣ ꯈꯔ ꯁꯥꯎꯅꯤꯡꯂꯒ ꯂꯩꯔꯦ, ꯋꯥꯍꯩ ꯑꯗꯨꯅ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯕꯤꯅꯣ ꯁꯥꯎꯅ꯫ ꯌꯦꯡꯉꯣꯏ, ꯉꯥ ꯌꯥꯝ ꯐꯅꯤꯡꯉꯗꯤ ꯑꯗꯨꯅꯤ, ꯉꯥꯆꯤꯛ ꯅꯠꯇꯅ ꯂꯤꯟꯅ ꯑꯣꯏꯅ ꯍꯦꯛ ꯆꯤꯛꯑꯝꯃꯗꯤ ꯐꯒꯗꯕꯅꯤ, ꯑꯗꯨꯗꯅꯦ ꯊꯃꯣꯏꯁꯦ ꯄꯦꯟꯒꯅꯤ꯫ ꯍꯥꯏ, ꯃꯃꯥ, ꯇꯥꯅꯤꯡꯗꯦ ꯆꯨ꯫ ꯆꯪꯉꯣ ꯌꯥꯔꯦ, ꯑꯉꯥꯡꯁꯤꯅ ꯅꯥꯔꯦ ꯍꯥꯏꯔꯤꯁꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯅ ꯌꯦꯡꯒꯦꯗꯤ ꯍꯥꯏꯗꯗꯅ ꯏꯁꯧ ꯑꯃꯨꯛ ꯂꯥꯡꯁꯤꯜꯂꯤꯕꯅꯤꯅꯦ ꯍꯥ? ꯑꯣ, ꯑꯩꯅꯅꯦ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤꯅꯨꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯕꯅꯤ, ꯂꯝ ꯍꯦꯟꯗꯨꯅꯅꯦ ꯆꯠꯈ꯭ꯔꯤꯕꯅꯤ, ꯑꯗꯨꯅꯅꯦ ꯇꯧꯔꯤꯕꯁꯤꯅꯤ ꯀꯂꯛ ꯄꯦꯜꯂꯤ꯫ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗꯕ ꯍꯥꯏꯕꯁꯤꯗꯤꯅꯦ ꯀꯔꯤꯃꯠꯇ ꯑꯐꯕ ꯑꯣꯏꯔꯛꯑꯣꯏ꯫ ꯑꯍꯨꯝ ꯑꯗꯨ ꯀꯟꯅ ꯉꯥꯡꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯨꯈꯤ ꯆꯪꯂꯛꯇꯨꯅ ꯃꯩꯗ ꯇꯥꯞ ꯑꯣꯛꯇꯨꯅ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯗꯨꯀꯥꯟꯗ ꯆꯠꯈ꯭ꯔꯤꯕ ꯑꯉꯥꯡꯗꯨꯕꯨ ꯐꯥꯗꯨꯅ ꯉꯥ ꯐꯥꯕ ꯄꯨꯔꯨꯔꯤ ꯍꯥꯏꯔꯤꯁꯤꯕꯣ? ꯃꯦꯂꯩ ꯏꯉꯛ ꯉꯛꯅ꯫ ꯊꯤꯅꯥꯎꯕꯣ, ꯍꯣꯏꯅꯦ ꯏꯕꯦꯝꯃ, ꯁꯣꯝꯗꯅ ꯑꯩꯅ ꯊꯨꯝ ꯄꯨꯔꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯉꯥꯏꯗꯨꯅ ꯂꯩꯔꯦ, ꯑꯗꯨꯒ ꯏꯕꯦꯝꯃꯅ ꯑꯉꯥꯡꯗꯨ ꯄꯨꯔꯒ ꯆꯠꯂꯤ ꯃꯥꯜꯂꯤꯅꯦ꯫ ꯏꯅꯝꯃ, ꯑꯩꯅ ꯄꯨꯕ ꯅꯠꯇꯦ, ꯂꯝꯕꯤꯗ ꯊꯦꯡꯅꯕꯗꯨꯗ ꯆꯠꯂꯨꯁꯦ ꯍꯥꯏꯕꯗꯒꯤ ꯌꯥꯔꯛꯄꯗꯨꯗ ꯁꯨꯝ ꯄꯨꯕꯅꯤ, ꯃꯥꯁꯨ ꯄꯥꯈꯣꯟ ꯂꯥꯛꯑꯦ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ꯫ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯑꯉꯥꯡ ꯑꯗꯨ ꯀꯩꯗꯧꯕꯒꯤ ꯄꯨꯔꯤꯅꯣ? ꯅꯪꯅ ꯅꯁꯨꯡ ꯅꯃꯥꯟꯅꯕ ꯇꯤꯟꯅꯒꯦꯗꯤ ꯍꯥꯏꯗꯗꯅ ꯂꯩꯀꯥꯏ ꯑꯉꯥꯡ ꯐꯥꯗꯅ ꯁꯤꯖꯤꯟꯅꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯒ ꯉꯥ ꯐꯥꯕ ꯆꯠꯂꯒ ꯉꯥꯁꯨ ꯑꯃꯠꯇ ꯄꯤꯔꯛꯇꯕ꯫ ꯏꯕꯦꯝꯃ, ꯅꯪ ꯑꯃꯅꯦ, ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯈꯪꯗꯦ, ꯁꯥ ꯃꯔꯛ ꯉꯥ ꯃꯔꯛ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ꯫ ꯃꯨꯈꯤ ꯏꯕꯣꯍꯜ ꯂꯩꯔꯤ ꯍꯥꯏꯕꯒ ꯀꯔꯤꯃꯠꯇ ꯈꯪꯗꯅ ꯃꯆꯤꯟ ꯑꯗꯨ ꯂꯦꯞꯇꯅ ꯉꯥꯡꯂꯛꯄꯗ ꯏꯕꯣꯍꯜ ꯍꯩꯅꯔꯛꯇ꯭ꯔꯗꯨꯅ ꯕꯤꯅꯣꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯇꯥꯏꯁꯤꯜꯂꯛꯏ꯫ ꯃꯃꯥ, ꯆꯪꯉꯨ, ꯏꯃꯨꯡꯗꯒꯤ ꯆꯦꯈꯥꯎ ꯑꯃ ꯄꯨꯔꯛꯎ, ꯉꯥꯁꯤꯡꯁꯤ ꯄꯤꯈꯣ꯫ ꯕꯤꯅꯣ ꯃꯥꯁꯨ ꯈꯪꯉꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯧꯏ꯫ ꯃꯦꯂꯩ ꯃꯥꯁꯨ ꯇꯧꯅꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯕꯤꯅꯣ ꯁꯥꯎꯅꯤꯡꯅ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯉꯥ ꯑꯗꯨ ꯄꯤꯗꯨꯅ, ꯁꯦ, ꯄꯨꯈ꯭ꯔꯣ, ꯐꯥꯔꯛꯄ ꯂꯣꯏꯅꯃꯛ ꯄꯨꯈ꯭ꯔꯣ, ꯃꯊꯣꯡ ꯆꯥꯗꯕ ꯏꯆꯥꯅꯤ ꯑꯩꯈꯣꯏꯒꯤꯗꯤ, ꯂꯦꯡꯕꯤꯔꯣ꯫ ꯃꯨꯈꯤ ꯃꯥꯁꯨ ꯃꯇꯧꯗꯨꯗ ꯏꯀꯥꯏꯕ ꯐꯥꯎꯔꯛꯏ꯫ ꯍꯦꯔꯥ ꯏꯟꯗꯣꯝꯆꯥꯒꯤ ꯋꯥꯇꯥꯁꯤꯗꯤ, ꯑꯩꯁꯨꯅꯦ ꯑꯉꯥꯡ ꯑꯗꯣ ꯄꯥꯈꯣꯟ ꯊꯥꯈꯤꯕꯅꯤ꯫ ꯋꯥꯗꯣ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯏꯕꯣꯍꯜꯅ ꯑꯣꯏꯅ, ꯌꯥꯔꯦ ꯂꯦꯞꯄꯨ, ꯃꯨꯈꯤ ꯅꯪꯁꯨ ꯆꯠꯂꯣ, ꯑꯩꯈꯣꯏꯁꯨ ꯃꯦꯂꯩꯗꯣ ꯃꯇꯨꯡ ꯇꯧꯗꯅꯕ ꯍꯥꯏꯒꯦ, ꯑꯉꯥꯡ ꯉꯥꯛꯇꯅꯤꯅ꯫ ꯃꯨꯈꯤ ꯉꯥꯗꯣ ꯇꯥꯞ ꯂꯧꯗꯨꯅ, ꯐꯅꯗꯨꯝ ꯐꯔꯦ, ꯀꯦꯠꯂꯦ, ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯛꯂꯛꯏ꯫ ꯕꯤꯅꯣ ꯁꯥꯎꯅꯤꯡꯅ ꯃꯆꯥꯗ, ꯐꯔꯦꯅꯤ, ꯑꯁꯨꯝꯅ ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯕꯁꯦ ꯅꯪꯗꯤ ꯅꯃꯥꯏꯗꯣ ꯄꯥꯟꯗꯕꯅꯤꯅ ꯏꯀꯥꯏꯕ ꯀꯔꯤꯃꯠꯇ ꯈꯪꯉꯝꯃꯣꯏ꯫ ꯀꯔꯤ ꯁꯥꯔꯦꯁꯦ, ꯅꯈꯣꯡꯁꯨ ꯁꯣꯛꯄ ꯃꯈꯩ ꯋꯥꯅ ꯐꯥꯔꯨꯔꯤꯕ, ꯃꯗꯨ ꯂꯣꯏꯅ ꯄꯨꯈ꯭ꯔꯦꯗꯅ ꯁꯦ꯫ ꯏꯕꯣꯍꯜꯅ ꯑꯃꯨꯛ, ꯀꯩꯒꯤꯅꯣꯅꯦ ꯃꯦꯂꯩ, ꯉꯥ ꯐꯥꯕ ꯆꯠꯃꯤꯟꯅꯔꯒ ꯉꯥ ꯄꯤꯔꯝꯗ꯭ꯔꯤꯕꯗꯤ? ꯕꯥꯕꯥ, ꯍꯥꯞꯅꯕ ꯄꯥꯇ꯭ꯔ ꯌꯥꯎꯗꯦ ꯍꯥꯏꯗꯅ ꯑꯩꯅ ꯍꯣꯔꯦꯟ ꯂꯥꯛꯑꯣꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯌꯦꯡꯉꯣꯏ, ꯏꯄꯥ ꯋꯥ ꯍꯥꯏꯒꯦ, ꯏꯄꯥꯅꯦ, ꯃꯤꯒ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯗꯨꯅ ꯑꯁꯨꯝꯅ ꯉꯥꯡꯅꯕꯁꯦ ꯑꯩ ꯌꯥꯝꯅ ꯄꯥꯝꯗꯦ꯫ ꯃꯤ ꯄꯨꯟꯕ ꯃꯇꯝꯗ ꯃꯤ ꯃꯁꯛ ꯈꯪꯅ ꯄꯨꯟꯕ ꯌꯥꯕ ꯌꯥꯗꯕ ꯌꯦꯡꯗꯨꯅ ꯄꯨꯜꯂꯨ꯫ ꯕꯤꯅꯣ ꯁꯥꯎꯅ, ꯍꯣ, ꯑꯗꯨꯒꯤ ꯀꯣꯛꯀꯥꯗꯣ ꯂꯩꯕꯖꯥꯠ ꯅꯠꯇꯦ, ꯑꯉꯥꯡ ꯑꯃꯒꯁꯨ ꯎ ꯃꯇꯣꯟꯗ ꯀꯥꯔꯒ ꯂꯩꯔꯝꯕꯒꯤꯁꯨ ꯕꯦꯔꯥ ꯂꯩꯕ ꯅꯠꯇꯦ, ꯑꯍꯟ ꯑꯃꯒꯁꯨ ꯍꯦꯛꯇ꯫ ꯏꯕꯣꯍꯜ ꯏꯪꯅ, ꯌꯥꯔꯦ ꯂꯦꯞꯄꯨ, ꯅꯨꯃꯤꯠꯁꯦ ꯐꯅ ꯂꯩꯈꯠꯂꯦ, ꯃꯤꯅ ꯈꯠꯅꯕ ꯃꯥꯟꯈꯤꯕ ꯇꯥꯔꯦ, ꯆꯪꯉꯣ ꯏꯃꯨꯡꯗ, ꯅꯪꯒꯤ ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯃꯦꯂꯩ, ꯅꯪꯁꯨ ꯅꯈꯣꯡ ꯅꯈꯨꯠꯀꯥꯗꯣ ꯍꯥꯝꯗꯣꯛꯎꯔꯣ, ꯆꯠꯂꯣ꯫ ꯏꯕꯣꯍꯜ ꯃꯥꯗꯤ ꯋꯥꯈꯜ ꯂꯩꯅ ꯏꯪꯅ ꯌꯨꯝꯕꯥꯟꯕ ꯄꯥꯝꯖꯕ ꯅꯨꯄꯥꯅꯤ, ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯅꯤꯟ ꯅꯥꯏꯗꯅꯕ ꯍꯣꯠꯅꯖꯩ꯫ ꯃꯆꯥ ꯑꯃꯗꯤ ꯂꯣꯏꯅꯕꯤꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯖꯕꯅꯤ꯫ ꯃꯦꯂꯩ ꯏꯕꯣꯍꯜꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯀꯌꯥꯗꯤ ꯄꯛꯆꯗꯦ, ꯃꯥꯟꯖꯗꯦ꯫ ꯃꯨꯈꯤ ꯁꯥꯎꯕꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯉꯥꯡꯗꯨꯅ ꯂꯥꯛꯏ꯫ ꯂꯝꯕꯤꯗ ꯀꯩꯅꯥꯟꯕꯤ ꯊꯦꯡꯅꯗꯨꯅ, ꯃꯨꯈꯤ, ꯀꯩꯗꯧꯔꯦ ꯑꯗꯨꯛ ꯁꯥꯎꯅ ꯂꯥꯛꯏꯕꯗꯤ? ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯑꯦ? ꯏꯅꯦ ꯏꯕꯦꯝꯃ, ꯈꯣꯏꯗꯧꯁꯦ ꯁꯥꯎꯒꯠꯈ꯭ꯔꯦ ꯂꯥꯏꯃ꯫ ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯋꯥꯅꯤ? ꯍꯣꯅꯦ, ꯃꯁꯤꯒꯤ ꯃꯦꯂꯩ ꯍꯥꯏꯕ ꯑꯁꯤꯅ ꯄꯥꯈꯣꯟ ꯊꯥꯈꯤꯕ ꯑꯉꯥꯡꯗꯣ ꯐꯥꯔꯒ ꯏꯁꯤꯠꯂꯨꯏꯅ ꯇꯧꯔꯤꯕ, ꯉꯥ ꯐꯥꯔꯨꯏꯌꯦ꯫ ꯑꯗꯨꯒꯅꯦ, ꯌꯦꯡꯉꯨꯅꯦ ꯃꯥꯅ ꯉꯝꯃꯤꯕ ꯖꯥꯠ ꯑꯗꯨ, ꯑꯉꯥꯡ ꯑꯗꯨꯅ ꯑꯗꯨꯛ ꯋꯥꯅ ꯐꯥꯔꯤꯕ ꯉꯥꯗꯨꯕꯨ ꯑꯃ ꯐꯥꯎꯕ ꯄꯤꯔꯛꯇꯕ ꯉꯝꯕ,
ꯏꯁ ꯃꯁꯤ ꯑꯉꯥꯡꯁꯦ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤꯀꯣ. ꯀꯩꯅꯥꯍꯟꯕꯤ ꯍꯥꯟꯅꯗꯒꯤ ꯃꯦꯂꯩꯕꯨ ꯈꯔ ꯈꯔ ꯅꯨꯡꯁꯤꯗꯅꯒ ꯂꯩꯔꯒ ꯂꯥꯛꯄ ꯑꯣꯏꯕꯅ ꯁꯃꯗꯣꯟꯅ ꯍꯥꯞꯆꯤꯜꯂꯛꯏ. ꯏꯃꯥ ꯏꯕꯦꯝꯃ, ꯑꯣꯟꯊꯣꯛꯅꯁꯨ ꯇꯧꯕ ꯉꯝꯈ꯭ꯔꯦ. ꯃꯁꯤ ꯑꯉꯥꯡꯁꯦ ꯃꯋꯥ ꯅꯥꯏꯕꯒ ꯑꯃꯠꯇ ꯈꯪꯂꯣꯏꯀꯣ. ꯃꯊꯣꯡ ꯂꯩꯃ ꯆꯥꯗꯦ. ꯃꯥꯅ ꯍꯦꯛ ꯇꯧꯔꯛꯄ ꯊꯕꯛꯁꯦ ꯁꯤꯃꯗꯤ ꯃꯊꯣꯡ ꯆꯥꯏ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦ. ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯗꯨꯁꯨꯅꯦ ꯍꯧꯗꯅ ꯄꯨꯜꯂꯤ. ꯑꯩꯅꯁꯨ ꯄꯨꯟꯒꯅꯨ ꯐꯅ ꯌꯥꯝꯅ ꯍꯥꯏꯕꯅꯤ. ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯤ ꯑꯉꯥꯡ ꯃꯆꯥꯗꯨꯕꯨ. ꯏꯅꯦ ꯏꯕꯦꯝꯃ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ. ꯅꯆꯥ ꯅꯨꯄꯥꯗꯣ ꯄꯥꯈꯪ ꯐꯥꯔꯛꯑꯕꯅꯤ, ꯈꯔ ꯍꯥꯏꯌꯨ. ꯃꯁꯤ ꯑꯉꯥꯡꯁꯦ ꯇꯧꯕ ꯉꯝꯈ꯭ꯔꯕꯖꯥꯠꯅꯤ. ꯅꯨꯄꯤꯔ ꯅꯨꯄꯤ ꯅꯠꯇ, ꯅꯨꯄꯥꯔ ꯅꯨꯄꯥ ꯅꯠꯇ, ꯃꯍꯥ ꯂꯥꯏ ꯍꯣꯔꯤꯅꯤ. ꯏꯁ ꯏꯕꯦꯝꯃ, ꯍꯥꯏꯔꯨ ꯂꯥꯛꯂꯨꯕꯒ ꯌꯥꯕ ꯅꯠꯇꯦꯀꯣ. ꯌꯥꯍꯜꯂꯨ ꯏꯅꯦ, ꯇꯨꯡꯗ ꯑꯐꯕ ꯑꯣꯏꯔꯣꯏ. ꯋꯥꯔꯤ ꯌꯥꯝꯅ ꯂꯩꯕꯅꯤꯀꯣ. ꯃꯁꯤ ꯑꯉꯥꯡꯁꯦ ꯖꯥꯠ ꯌꯥꯝꯅ ꯇꯥꯏ. ꯃꯤꯅꯁꯨ ꯃꯥꯂꯪꯕꯒ ꯀꯔꯤꯅꯣ ꯌꯥꯝ ꯍꯥꯏꯅꯩꯀꯣ. ꯑꯗꯨꯅꯤꯅꯦ, ꯑꯩꯁꯨꯅꯦ ꯅꯪꯗ ꯅꯠꯇꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯁꯤꯅꯁꯨ ꯂꯣꯏꯔꯕꯅꯤ. ꯑꯗꯣ ꯏꯅꯦ, ꯋꯥꯔꯤ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ. ꯑꯩꯈꯣꯏ ꯊꯤꯅꯥꯎꯗꯣ ꯑꯩꯅ ꯁꯥꯎꯅꯤꯡꯃꯟꯗꯅ ꯐꯨꯔꯝꯕꯅꯤ. ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤꯕꯒꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨꯈꯤꯒꯦ. ꯍꯣ ꯆꯣ, ꯑꯉꯥꯡꯗꯣ ꯐꯨꯕꯤꯒꯅꯨꯀꯣ. ꯑꯅꯤꯗꯣ ꯃꯥꯒꯤ ꯂꯥꯛꯏ. ꯀꯩꯅꯥꯍꯟꯕꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄꯗ ꯏꯃꯥ ꯏꯄꯦꯝꯃ, ꯇꯧꯕ ꯑꯣꯟꯊꯣꯛꯅ ꯉꯝꯈ꯭ꯔꯦꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯦ. ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯄꯨꯡꯀꯛꯄꯨ ꯆꯥꯎꯔꯛꯑꯕꯗꯤ ꯈ꯭ꯋꯥꯡ ꯑꯁꯤꯗꯒꯤ ꯐꯅꯦꯛꯁꯦ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯊꯥꯖꯗꯦ. ꯑꯗꯨꯒ ꯃꯣꯏꯅ ꯃꯁꯝ ꯃꯅꯥ ꯀꯛꯊꯠꯂꯗꯅ ꯈꯣꯡꯒ꯭ꯔꯥꯎ ꯑꯃꯒ ꯁꯦꯠꯆꯤꯜꯂꯗꯅ ꯅꯨꯄꯤꯔ ꯅꯨꯄꯥꯔꯁꯨ ꯃꯊꯣꯡ ꯑꯃ ꯍꯦꯛ ꯈꯪꯗꯦ. ꯃꯥꯂꯪꯕꯅ ꯃꯃꯥꯗ, ꯀꯩꯅꯣ ꯏꯃꯥ, ꯅꯨꯡꯁꯥꯅꯒ ꯁꯥꯕꯁꯤꯗ ꯌꯨꯝꯌꯥꯏꯁꯤꯗꯕꯨ ꯀꯕꯣꯛ ꯄꯣꯛꯏꯁꯤꯅ? ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯅꯪꯒ ꯌꯥꯝꯅ ꯇꯤꯟꯅꯖꯕ, ꯆꯥꯟꯅꯖꯕ, ꯃꯦꯂꯩ ꯍꯥꯏꯕꯤ ꯇꯧꯕ ꯉꯝꯕꯤ, ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯈꯪꯗꯕꯤ ꯑꯗꯨꯒꯤꯅꯤ. ꯃꯦꯂꯩꯅ ꯀꯩꯗꯧꯔꯕ? ꯀꯩꯅꯥꯍꯟꯕꯤ ꯃꯨꯈꯤꯅ ꯍꯥꯏꯔꯝꯕ ꯋꯥ ꯑꯗꯣ ꯃꯆꯨ ꯈꯔꯒ ꯍꯦꯟꯅ ꯊꯥꯛꯆꯤꯟꯗꯨꯅ ꯇꯝꯂꯛꯏ. ꯑꯗꯨꯕꯨ ꯃꯥꯂꯪꯕ ꯃꯦꯂꯩꯒꯤ ꯃꯕꯨꯛ ꯈꯪꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯇꯤꯟꯅꯗꯨꯅ ꯂꯥꯛꯂꯕꯅꯤ. ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯊꯥꯖꯕ ꯉꯝꯗꯦ. ꯃꯥꯂꯪꯕ ꯊꯋꯥ ꯁꯥꯗꯅ, ꯏꯃꯥ, ꯑꯩꯅ ꯃꯦꯂꯩꯒꯤ ꯄꯨꯛꯆꯦꯜ ꯐꯖꯅ ꯈꯪꯏ. ꯑꯗꯨꯃꯥꯏꯅ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ. ꯏꯇꯩꯃ ꯃꯨꯈꯤꯅ ꯇꯝꯖꯤꯟꯕ ꯑꯣꯏꯔꯝꯅꯤ. ꯀꯔꯤ? ꯃꯤꯅ ꯃꯁꯥꯃꯛꯇ ꯊꯣꯛꯇꯨꯅ ꯍꯥꯏꯔꯤꯗꯨꯕꯨ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯤꯅꯤ ꯀꯥꯏꯅ. ꯅꯪ ꯃꯑꯣꯡ ꯑꯃ ꯏꯊꯧ ꯇꯧꯏ. ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤꯅ ꯃꯥꯒ ꯇꯤꯟꯅꯒꯅꯨ. ꯇꯨꯡꯗ ꯑꯀꯥꯏꯕ ꯌꯥꯝꯅ ꯂꯥꯛꯀꯅꯤ. ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯈꯣꯏ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯣ ꯐꯥꯅꯔꯛꯂꯕꯅꯤ. ꯑꯁ, ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ. ꯏꯃꯥ, ꯑꯩ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯑꯩ ꯇꯥꯃꯟꯗꯅ ꯅꯥꯀꯣꯡꯁꯦ ꯏ ꯇꯥꯔꯦ. ꯇꯥꯅꯤꯡꯗ꯭ꯔꯦ, ꯌꯥꯝ ꯋꯥꯔꯦ. ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯂꯪꯕ ꯃꯃꯥꯒ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯗꯨꯅ ꯊꯣꯛꯂꯛꯏ. ꯀꯩꯅꯥꯍꯟꯕꯤ ꯃꯥꯁꯨ ꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯑꯗꯨꯗ ꯊꯣꯛꯈ꯭ꯔꯦ. ꯃꯥꯂꯪꯕ ꯆꯥꯎꯊꯣꯏꯒꯤꯗ ꯂꯥꯛꯄꯒ ꯇꯥꯟ ꯆꯥꯟꯅꯗꯨꯅ ꯂꯝꯕꯤꯗ ꯊꯦꯡꯅꯔꯦ. ꯃꯥꯂꯪꯕꯅ, ꯆꯥꯎꯊꯣꯏ ꯃꯥꯂꯪꯕ ꯎꯕꯗ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯌꯣꯝꯗꯣ ꯂꯣꯠꯂꯤ. ꯑꯗꯨꯒ, ꯑꯣꯟꯊꯣꯛꯅ ꯇꯥꯟ ꯆꯥꯈ꯭ꯔꯕꯣꯠꯅꯤ. ꯀꯩꯅꯣ ꯍꯥꯏꯁꯦ? ꯀꯩꯁꯨ ꯅꯠꯇꯦ. ꯑꯗꯨꯒ ꯂꯣꯠꯂꯤꯗꯨꯅ ꯀꯔꯤ? ꯁꯤꯁꯨ ꯀꯩꯁꯨ ꯅꯠꯇꯦ. ꯍꯦꯔꯥ! ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯒꯤ ꯈꯥꯎꯗꯨ ꯃꯨꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯍꯩꯕꯣꯡ ꯑꯁꯪꯕ ꯑꯣꯏꯔꯝꯕꯗꯨꯗ, ꯁꯤꯔꯣ ꯅꯪꯅ ꯉꯁꯥꯏꯗꯩ ꯂꯣꯠꯂꯤꯁꯦ? ꯍꯣꯏ. ꯅꯪꯗꯤ ꯀꯩꯗꯧꯒꯦꯕ ꯁꯤꯗꯤ? ꯏꯇꯩꯃꯅ ꯁꯨꯔꯒ ꯆꯥꯁꯦꯅ ꯍꯦꯛꯎꯏꯕ. ꯏꯁ, ꯑꯗꯨꯒ ꯅꯪꯅ ꯑꯩꯒ ꯄꯤꯖꯅꯤꯡꯗꯗꯅ ꯂꯣꯠꯂꯤꯅꯤꯅꯦ ꯍꯥ? ꯑꯗꯨꯏ ꯅꯠꯇꯦꯗ. ꯐꯔꯦ, ꯑꯗꯨꯏ ꯅꯠꯇ꯭ꯔꯗꯤ ꯆꯥꯎꯔꯁꯤ ꯂꯥꯛꯑꯣ, ꯑꯩꯁꯨ ꯌꯥꯎꯒꯦ. ꯆꯥꯎꯊꯣꯏ ꯈꯨꯝꯅꯤꯡꯗ ꯎꯄꯥꯏ ꯂꯩꯇ, ꯍꯣꯏ. ꯑꯅꯤꯗꯨ ꯆꯠꯄ ꯍꯧꯕꯒ ꯃꯥꯂꯪꯕꯅ, ꯆꯥꯎꯊꯣꯏ, ꯃꯦꯂꯩ ꯀꯧꯕꯤꯈꯤꯁꯦ. ꯃꯥꯗꯤ ꯍꯩꯕꯣꯡ ꯑꯁꯨꯕꯁꯦ ꯌꯥꯝ ꯄꯥꯝꯖꯕꯅꯤ. ꯆꯥꯎꯊꯣꯏ ꯃꯥꯂꯪꯕꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯀꯣꯟꯁꯤꯟꯗꯨꯅ, ꯌꯥꯔꯦ ꯂꯥꯛꯑꯣ. ꯅꯪ ꯐꯥꯎꯕ ꯀꯗꯥꯏꯅꯣ ꯍꯥꯏꯔꯤꯉꯩꯁꯤꯗ ꯃꯦꯂꯩ ꯑꯃꯨꯛ. ꯆꯥꯎꯊꯣꯏꯅ ꯃꯥꯂꯪꯕꯕꯨ ꯅꯝꯗꯨꯅ ꯄꯨꯔꯒ ꯆꯪꯂꯛꯏ. ꯆꯥꯎꯊꯣꯏꯒꯤ ꯃꯇꯩꯃ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯍꯩꯃꯥ, ꯃꯥꯂꯪꯕ, ꯅꯪꯁꯨ ꯌꯥꯎꯔꯛꯏ? ꯑꯧ ꯏꯇꯩꯃ. ꯃꯦꯂꯩꯗꯤ ꯎꯗꯦꯅ, ꯀꯩꯗꯧꯔꯦ? ꯑꯩꯅꯗꯤ ꯀꯧꯕꯤꯈꯤꯁꯦ ꯍꯥꯏꯕꯅꯤ. ꯃꯥꯅ... ꯋꯥꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯆꯥꯎꯊꯣꯏꯅ, ꯍꯦ, ꯌꯥꯔꯦ ꯒꯗꯥ. ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯁꯤꯗ ꯃꯤ ꯅꯨꯄꯤꯗꯨ ꯀꯃꯥꯏꯅ ꯍꯧꯔꯨꯗꯣꯏꯅꯣ? ꯃꯇꯩꯃꯗꯨꯁꯨ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯥꯂꯪꯕ, ꯅꯈꯣꯏ ꯂꯣꯏꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯅꯔꯛꯂꯕ ꯉꯥꯛꯇꯅꯤ. ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡꯗꯣ ꯈꯔ ꯊꯥꯗꯣꯛ. ꯑꯈꯪꯕ ꯑꯩꯈꯣꯏꯅ ꯈꯪꯂꯒꯁꯨ ꯈꯪꯗꯕ ꯃꯤꯅꯗꯤꯅꯦ ꯃꯃꯤꯠ ꯌꯥꯝ ꯅꯥꯏꯀꯣ. ꯃꯦꯂꯩ, ꯃꯥꯂꯪꯕ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯗꯨꯅ ꯂꯥꯛꯏ. ꯃꯦꯂꯩ ꯃꯥꯗꯤ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯅꯨꯄꯤꯒ ꯇꯤꯟꯅꯕ ꯄꯨꯟꯕ ꯍꯩꯕ ꯅꯨꯄꯤ ꯅꯠꯇꯦ. ꯅꯨꯄꯥ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯄꯨꯟꯗꯨꯅ ꯇꯤꯟꯗꯨꯅ ꯂꯥꯛꯄꯅꯤ. ꯃꯥꯂꯪꯕ ꯑꯃꯅꯁꯨ ꯃꯦꯂꯩꯕꯨ ꯑꯗꯨꯝꯅ ꯉꯥꯡꯕꯤꯕ, ꯇꯤꯟꯅꯍꯟꯅꯤꯡꯗꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯊꯟꯇ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ. ꯑꯗꯨꯕꯨ ꯀꯅꯥꯗꯁꯨ ꯎꯠꯊꯣꯛꯂꯨꯗꯦ.
ꯑꯅꯤꯗꯨ ꯆꯥꯕ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯆꯥꯎꯊꯣꯏꯗꯤ ꯃꯅꯞ ꯑꯗꯨ ꯐꯅ ꯀꯟꯅ ꯆꯤꯡꯈꯠꯂꯤ꯫ ꯆꯥꯎꯊꯣꯏ ꯃꯅꯞꯇꯨ ꯐꯨꯔꯤꯠꯀꯤ ꯈꯨꯗꯥꯡ ꯑꯗꯨꯗ ꯁꯠ ꯇꯩꯁꯤꯟꯗꯨꯅ ꯍꯥꯎꯗꯤ ꯍꯥꯎꯋꯦꯕꯨ ꯃꯣꯔꯣꯛꯇꯤ ꯐꯖꯅ ꯁꯥꯏ꯫ ꯑꯩꯈꯣꯏ ꯏꯇꯩꯃꯁꯦ ꯃꯣꯔꯣꯛ ꯌꯥꯝ ꯄꯥꯝꯕꯅꯤ ꯑꯗꯨꯅꯅꯤ꯫ ꯃꯥꯂꯪꯕ ꯃꯥꯗꯤ ꯃꯤꯂꯩꯈꯣꯏꯒꯤ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯄ ꯑꯗꯨꯗ ꯋꯥꯂꯥꯟ ꯀꯔꯤꯃꯇ ꯉꯥꯡꯈꯤꯗꯦ꯫ ꯃꯌꯥꯝꯅ ꯉꯥꯡꯕꯤꯕ ꯑꯗꯨꯗ ꯃꯥꯂꯪꯕ ꯃꯤꯂꯩꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥ ꯌꯧꯔꯛꯄꯗꯨꯗ ꯈꯣꯡꯊꯥꯡ ꯑꯗꯨ ꯇꯞꯊꯗꯨꯅ ꯃꯤꯂꯩꯕꯨ ꯌꯦꯡꯂꯛꯏ꯫ ꯆꯥꯎꯊꯣꯏ ꯈꯪꯏ ꯃꯥꯂꯪꯕꯅ ꯇꯧꯔꯤꯕꯗꯨ꯫ ꯆꯥꯎꯊꯣꯏ ꯃꯥꯂꯪꯕꯗ "ꯅꯪꯁꯤꯗꯤꯕ ꯍꯧꯖꯤꯛꯇꯁꯨ ꯏꯇꯩꯃꯅ ꯍꯥꯏꯔꯛꯏꯗꯣ ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯑꯗꯨ ꯏꯀꯥꯏꯗ꯭ꯔꯣ? ꯏꯇꯩꯃꯗ ꯅꯠꯇꯦ ꯃꯤ ꯂꯣꯏꯅ ꯍꯥꯏꯔꯛꯏ." "ꯀꯩ ꯍꯥꯏꯔꯛꯏꯕ?" "ꯑꯣ ꯅꯪꯒ ꯃꯤꯂꯩꯒꯁꯦ ꯀꯣꯏꯅꯕ꯭ꯔꯥꯅ." ꯃꯥꯂꯪꯕ ꯆꯠꯂꯝꯕꯗꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯉꯛꯄ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕꯒ ꯂꯣꯏꯅꯅ "ꯀꯔꯤ? ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯍꯥꯏꯅꯕ?" "ꯍꯣꯏ." "ꯃꯤꯅꯕ?" "ꯍꯣꯏꯃꯤ." ꯃꯥꯂꯪꯕ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯆꯥꯎꯊꯣꯏꯒꯤ ꯃꯥꯡ ꯊꯪꯗꯨꯅ ꯒꯝ ꯒꯝ ꯆꯠꯈꯤ꯫ ꯆꯥꯎꯊꯣꯏ ꯃꯥꯂꯪꯕꯕꯨ ꯀꯧꯗꯨꯅ ꯇꯥꯟꯅꯔꯛꯏ꯫ "ꯉꯥꯏꯈꯣꯅꯦ! ꯑꯥꯏ ꯃꯁꯤ ꯃꯤꯅ ꯍꯥꯏꯁꯤꯒ ꯇꯥꯁꯟꯅꯗꯕꯤ ꯇꯧꯏꯅꯦ." ꯃꯥꯂꯪꯕ ꯍꯩꯅꯧ ꯃꯈꯣꯡ ꯑꯃꯗ ꯒꯤꯠ ꯐꯝꯊꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈꯤ꯫ ꯆꯥꯎꯊꯣꯏ ꯃꯥꯁꯨ ꯐꯝꯊꯔꯛꯇꯨꯅ "ꯀꯩꯅꯣ ꯑꯩꯗꯤ ꯃꯤꯅ ꯍꯥꯏꯕꯗꯣ ꯍꯥꯏꯕꯅꯤ. ꯑꯗꯨꯗ ꯅꯪꯅ ꯀꯩ ꯁꯥꯎꯅꯤꯡꯉꯥꯏ ꯂꯩꯒꯦ?" "ꯑꯩꯅ ꯁꯥꯎꯔꯤꯁꯦ ꯅꯪꯉꯣꯟꯗꯅꯤ." "ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯒꯤ?" "ꯃꯤꯅ ꯍꯥꯏꯔꯛꯄ ꯀꯥꯟꯗꯨꯗ ꯅꯪꯁꯨ ꯅꯤꯡꯊꯤꯅ ꯑꯩꯒ ꯈꯛ ꯇꯤꯟꯅꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯇꯤꯟꯅꯕꯅꯤ ꯍꯥꯏꯕ ꯀꯩꯗꯧꯒꯦ?" "ꯍꯥꯏ ꯀꯩꯅꯣ ꯑꯩ." "ꯌꯥꯔꯦ ꯈꯪꯉꯦ ꯅꯪꯁꯨ ꯀꯩꯅꯣꯝꯃ ꯀꯟꯅ ꯇꯧꯔꯛꯏꯌꯦ." "ꯇꯧꯗꯤ ꯇꯧꯗꯕꯅꯤꯗ ꯑꯗꯨꯗ ꯃꯌꯥꯝꯅ ꯃꯤꯂꯩꯒ ꯄꯨꯟꯒꯅꯨ ꯍꯥꯏꯕ ꯑꯗꯨꯗ ꯁꯨꯝꯗꯤ ꯀꯩ? ꯁꯨꯝ ꯑꯩꯁꯨ ꯐꯔꯦ ꯐꯔꯦ ꯃꯤꯂꯩꯒ ꯄꯨꯅꯤꯡꯗ꯭ꯔꯒꯗꯤ ꯑꯩꯒꯁꯨ ꯄꯨꯜꯂꯒꯨꯝꯁꯤ. ꯑꯗꯨꯒ ꯑꯃꯁꯨ ꯍꯥꯏꯕꯤꯒꯦ ꯇꯥꯎ. ꯅꯈꯣꯏ ꯃꯌꯥꯝꯅ ꯃꯤꯂꯩꯒ ꯑꯩꯒ ꯀꯣꯏꯅꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯍꯥꯏꯕꯒꯤ ꯑꯩꯅ ꯃꯤꯂꯩꯁꯦ ꯂꯧꯕ ꯇꯥꯔꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯂꯪꯕ ꯁꯥꯎꯅ ꯆꯠꯈꯤ ꯆꯥꯎꯕ ꯉꯛꯅ꯫ "ꯑꯦ ꯑꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦ. ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯥꯏꯁꯤꯕꯨ ꯑꯁꯦꯡꯕꯒꯤ ꯑꯣꯏꯔꯖꯥꯠꯂꯣ? ꯃꯌꯥꯝꯅ ꯑꯃꯨꯛ ꯍꯥꯏꯅꯩꯁꯤꯒ ꯕꯥ ꯃꯥꯅꯒ ꯃꯤꯂꯩ ꯂꯧꯔꯗꯤ ꯂꯣꯏꯔꯦꯀꯣ." ꯆꯥꯎꯊꯣꯏ ꯃꯥꯗꯤ ꯃꯌꯥꯝꯅ ꯉꯥꯡꯕꯗꯨꯗ ꯍꯥꯟꯅꯗꯒꯤ ꯃꯤꯂꯩꯒ ꯄꯨꯜꯂꯝꯕ ꯑꯗꯨꯗ ꯈꯔ ꯃꯈꯩꯗꯤ ꯂꯥꯞꯊꯣꯛꯄ ꯍꯧꯔꯛꯂꯕꯅꯤ꯫ ꯃꯗꯨ ꯃꯥꯂꯪꯕꯅ ꯈꯪꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯅꯤ꯫ ꯃꯥꯂꯪꯕ ꯃꯥ ꯇꯁꯦꯡꯅ ꯃꯤꯂꯩꯕꯨ ꯑꯁꯤꯒꯨꯝꯕ ꯅꯠꯇꯕ ꯋꯥꯈꯜ ꯑꯁꯤ ꯈꯟꯈꯤꯕ ꯂꯩꯇꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯃꯌꯥꯝꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯟꯅ ꯅꯛꯁꯤꯟꯅ ꯄꯨꯟꯕ ꯑꯁꯤꯅ ꯃꯌꯥꯝꯅꯁꯨ ꯍꯥꯏꯅꯕꯅꯤ꯫ ꯃꯤꯂꯩ ꯃꯈꯣꯡꯗꯣ ꯍꯥꯏꯗꯨꯅ ꯆꯠꯊꯣꯛꯇꯅ ꯐꯝꯗꯨꯅ ꯂꯩ꯫ ꯅꯣꯡꯃꯇ ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯩꯅꯗꯕ ꯃꯤꯂꯩꯅ ꯑꯗꯨꯝꯅ ꯂꯩꯕ ꯑꯗꯨꯗ ꯍꯩꯅꯗ꯭ꯔꯗꯨꯅ "ꯑꯁ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ. ꯀꯩꯁꯨ ꯅꯠꯇꯕꯗ ꯈꯣꯡꯁꯦ ꯅꯥꯏꯌꯦꯕ. ꯉꯥ ꯐꯪꯉꯦ ꯆꯥꯕ ꯐꯪꯗꯕ ꯈꯣꯡꯁꯨ ꯅꯥꯍꯧꯕ. ꯑꯩ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ." ꯇꯥꯟꯖꯥꯗꯨꯗ ꯊꯤꯅꯥꯎ ꯑꯃꯗꯤ ꯃꯨꯊꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨ ꯃꯤꯂꯩꯕꯨ ꯍꯧꯕ ꯂꯥꯛꯏ꯫ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ "ꯏꯆꯦ ꯃꯤꯂꯩ! ꯏꯆꯦ ꯃꯤꯂꯩ!" ꯃꯌꯥꯝꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯤꯂꯩ ꯊꯣꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯕꯤꯅꯣꯅ ꯍꯥꯟꯅ ꯊꯣꯛꯈꯤꯗꯨꯅ "ꯍꯥꯏ ꯀꯔꯤꯅꯣ?" ꯊꯤꯅꯥꯎꯅ "ꯏꯆꯦ ꯃꯤꯂꯩ ꯀꯧꯕ." "ꯀꯔꯤꯒꯤꯅꯣ ꯍꯥ? ꯅꯈꯣꯏꯁꯨ ꯅꯁꯨꯡ ꯅꯃꯥꯟꯅꯕ ꯇꯤꯟꯅꯒꯦꯗꯤ ꯍꯥꯏꯗꯗꯅ ꯀꯔꯤꯒꯤꯅꯣꯕ ꯅꯣꯏꯅ ꯅꯆꯦ ꯃꯤꯂꯩꯕꯨ ꯍꯦꯛ ꯀꯧꯔꯤꯁꯦ? ꯆꯠꯂꯣ ꯃꯤꯂꯩ ꯂꯩꯇꯦ. ꯃꯇꯨꯡ ꯃꯅꯥꯎꯗꯤꯅꯦ ꯍꯧꯕ ꯂꯥꯛꯀꯅꯨ ꯈꯪꯉꯕ?" ꯃꯨꯊꯤꯅ ꯑꯣꯏꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ "ꯑꯩꯈꯣꯏꯅ ꯍꯧꯕ ꯅꯠꯇꯤꯌꯦ ꯇꯥ ꯃꯥꯂꯪꯕꯅ ꯍꯧꯔꯨꯆꯣꯅ ꯂꯥꯛꯄꯅꯤ." "ꯀꯔꯤ? ꯃꯥꯂꯪꯕꯅꯕ?" "ꯍꯣꯏ." "ꯀꯔꯤꯒꯤꯅꯤ ꯍꯥꯏꯒꯦ?" "ꯖꯥꯝ ꯆꯥꯁꯦꯅ." "ꯍꯩꯃꯥ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ." "ꯍꯥꯏ ꯆꯠꯂꯣ ꯑꯩꯅ ꯌꯥꯍꯧꯗꯦ ꯃꯤꯂꯩꯁꯨ ꯂꯩꯍꯧꯗꯦ ꯍꯥꯏꯌꯨ ꯆꯠꯂꯣ." ꯑꯉꯥꯡ ꯃꯌꯥꯝꯗꯨ ꯎꯄꯥꯏ ꯂꯩꯇ ꯇꯨꯃꯤꯟ ꯊꯣꯛꯂꯛꯏ꯫ ꯕꯤꯅꯣ ꯁꯥꯎꯅ "ꯃꯁꯨꯡ ꯃꯃꯥꯟꯅꯕ ꯇꯤꯟꯅꯒꯦꯗꯤ ꯍꯥꯏꯗꯦ. ꯂꯩꯀꯥꯏꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝ ꯑꯃ ꯈꯣꯝꯖꯤꯜꯂꯒ ꯃꯁꯤ ꯑꯉꯥꯡꯁꯦ ꯑꯩ ꯀꯔꯝ ꯍꯥꯏꯅ ꯉꯥꯡꯅꯒꯗꯕꯅꯣ ꯈꯪꯗꯦ. ꯈꯣꯏꯗꯧꯁꯦ ꯌꯥꯝꯅ ꯁꯥꯎꯒꯠꯍꯜꯂꯦꯕ." ꯕꯤꯅꯣ ꯉꯥꯡꯅ ꯃꯊꯧ ꯇꯧꯈꯤ꯫ ꯃꯤꯂꯩ ꯉꯁꯥꯏꯗꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯤꯕꯅꯤ꯫ ꯃꯤꯂꯩ ꯃꯃꯥ ꯂꯩꯇꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯃꯈꯣꯡ ꯑꯅꯥꯕ ꯑꯗꯨꯒ ꯂꯣꯟꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯅ ꯃꯥꯂꯪꯕꯗ "ꯇꯥ ꯃꯥꯂꯪꯕ ꯌꯥꯔꯛꯇꯦꯗ. ꯃꯣꯏ ꯃꯃꯥꯗꯨꯅ ꯊꯤꯅ ꯉꯥꯡꯉꯛꯏ. ꯍꯌꯦꯡꯈꯩꯗꯤ ꯏꯆꯦ ꯃꯤꯂꯩ ꯀꯧꯔꯨꯆꯣ ꯍꯥꯏꯔꯛꯀꯅꯨ. ꯃꯣꯏ ꯃꯃꯥꯗꯨꯅ ꯊꯤꯅ ꯉꯥꯡꯉꯤ ꯇꯜꯂꯤ." "ꯑꯗꯣ ꯃꯤꯂꯩꯗꯤ ꯂꯩꯍꯧꯗ꯭ꯔꯣ?" "ꯃꯥꯁꯨ ꯂꯩꯍꯧꯗꯦ." ꯃꯥꯂꯪꯕ ꯅꯨꯃꯤꯠ 9-10 ꯁꯨꯔꯦ ꯃꯤꯂꯩꯒ ꯄꯨꯟꯈꯤꯗꯕ ꯑꯗꯨꯅ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯥꯂꯪꯕ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯊꯤꯅꯥꯎꯅ "ꯇꯥ ꯃꯥꯂꯪꯕ ꯂꯥꯛꯑꯣ ꯖꯥꯝ ꯍꯦꯛꯎꯔꯁꯤ." "ꯆꯥꯅꯤꯡꯉꯦꯕ." "ꯊꯤꯅꯥꯎ ꯑꯩ ꯌꯥꯎꯔꯔꯣꯏꯒꯦ ꯅꯣꯏ ꯑꯣꯏꯅ ꯆꯥꯔꯨꯔꯣ." ꯇꯜꯂꯦ ꯄꯨꯟꯅ ꯆꯥꯎꯁꯦꯕ." ꯃꯨꯊꯤꯅ ꯑꯃꯨꯛ "ꯇꯥ ꯃꯥꯂꯪꯕ ꯅꯪꯒꯤꯁꯦ ꯏꯆꯦ ꯃꯤꯂꯩ ꯌꯥꯎꯗꯦꯅ ꯇꯧꯔꯤꯔꯣ?" "ꯑꯗꯨꯏ ꯅꯠꯇꯦꯗ ꯑꯩ ꯆꯥꯅꯤꯡꯗ ꯇꯧꯕꯅꯤ." "ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯆꯥꯔꯣꯏꯒꯦ."
ꯑꯉꯥꯡ ꯃꯌꯥꯝꯗꯨꯁꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯦꯂꯩ ꯆꯦꯜꯂꯛꯂꯤꯕꯗꯨ ꯎꯔꯗꯨꯅ ꯊꯤꯅꯥꯎꯅ ꯍꯔꯥꯎꯅ ꯏꯆꯦ ꯃꯦꯂꯩ ꯂꯥꯛꯑꯦ! ꯃꯌꯥꯝꯗꯨꯁꯨ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ꯫ ꯎꯔꯦ ꯃꯥꯡꯗ ꯃꯦꯂꯩꯅ ꯆꯦꯜꯂꯛꯂꯤꯕꯗꯣ ꯃꯨꯊꯤ ꯍꯔꯥꯎꯅ ꯈꯨꯕꯥꯛ ꯄꯨꯔꯛ ꯄꯨꯔꯛ ꯈꯨꯗꯨꯅ ꯏꯆꯦ ꯃꯦꯂꯩ ꯂꯥꯛꯑꯦ! ꯏꯆꯦ ꯃꯦꯂꯩ ꯂꯥꯛꯑꯦ! ꯇꯥ ꯃꯥꯂꯪꯕ ꯑꯗꯨꯗꯤ ꯖꯥꯝ ꯍꯦꯛꯄꯤꯌꯨꯀꯣ꯫ ꯃꯥꯂꯪꯕ ꯃꯦꯂꯩ ꯎꯕꯗ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯀꯥ ꯂꯝꯂꯛꯏ꯫ ꯃꯦꯂꯩ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯅꯣꯏ ꯂꯥꯛꯄꯗꯣ ꯑꯩ ꯈꯪꯕ꯭ꯔꯥ? ꯏꯃꯥꯅ ꯉꯥꯡꯕꯗꯨꯗ ꯊꯣꯔꯛꯄ ꯌꯥꯗꯗꯧꯕꯅꯤ꯫ ꯏꯃꯥ ꯎꯗ꯭ꯔꯤꯉꯩꯗꯅꯦ ꯂꯣꯟꯅ ꯆꯦꯟꯊꯣꯔꯛꯏꯅꯤ ꯈꯪꯕ꯭ꯔꯥ? ꯊꯤꯅꯥꯎꯅ ꯑꯃꯨꯛ ꯑꯗꯨꯅꯦ ꯇꯥ ꯃꯥꯂꯪꯕꯁꯦ ꯖꯥꯝ ꯆꯥꯁꯦ ꯍꯥꯏꯔꯝꯃꯒ ꯏꯆꯦ ꯌꯥꯎꯗꯦ ꯍꯥꯏꯅ ꯆꯥꯁꯦ ꯌꯥꯗ꯭ꯔꯤꯕ? ꯏꯆꯦꯅ ꯑꯝꯇ ꯍꯥꯏꯌꯨ꯫ ꯃꯦꯂꯩ ꯅꯣꯛꯇꯨꯅ ꯏꯁ ꯑꯗꯨꯒꯤꯕꯨ ꯑꯩ ꯂꯥꯛꯇꯧ ꯑꯗꯨꯝ ꯂꯩꯔꯗꯨꯕꯨ ꯂꯥꯛꯑꯣ ꯆꯠꯂꯨꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯂꯪꯕꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ꯫ ꯃꯥꯂꯪꯕꯁꯨ ꯍꯥꯏꯔꯤꯕꯗꯨ ꯌꯥꯗꯨꯅ ꯑꯉꯥꯡ ꯃꯌꯥꯝꯗꯨꯒ ꯂꯥꯛꯏ꯫ ꯃꯥꯂꯪꯕ ꯍꯥꯏꯅꯔꯨꯕ ꯅꯥꯏꯗꯅ ꯖꯥꯝ ꯄꯥꯝꯕꯤꯗꯨ ꯀꯥꯈꯠꯈꯤ꯫ ꯃꯈꯥꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯒ ꯃꯦꯂꯩꯒ ꯂꯩꯔꯤ꯫ ꯊꯤꯅꯥꯎꯅ ꯇꯥ ꯃꯥꯂꯪꯕ ꯑꯃꯨꯟꯕ ꯑꯆꯧꯕ ꯍꯦꯛꯂꯛꯎꯀꯣ꯫ ꯃꯥꯂꯪꯕ ꯖꯥꯝꯗꯨ ꯍꯦꯛꯇꯨꯅ ꯊꯥꯗꯔꯛꯏ꯫ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯁꯨ ꯈꯨꯟꯕꯒ ꯃꯌꯥꯗ ꯅꯝꯁꯤꯜꯂꯤ꯫ ꯃꯦꯂꯩ ꯃꯥꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯍꯦꯛꯂꯤꯕꯅ ꯃꯥꯂꯪꯕ ꯈꯛꯇꯅ, ꯆꯥꯔꯤꯕꯅ ꯃꯌꯥꯝ ꯑꯗꯨ ꯑꯣꯏꯕꯅ ꯃꯗꯨꯗ ꯃꯆꯤꯟꯁꯤꯡꯁꯨ ꯂꯦꯞꯄꯤ꯫ ꯃꯦꯂꯩꯅ ꯃꯈꯨꯠ ꯑꯗꯨ ꯊꯤꯟꯗꯨꯅ ꯇꯨ ꯑꯁꯣꯝ ꯃꯁꯥꯗ ꯑꯃꯨꯟꯕ ꯃꯌꯥꯝ ꯑꯃ ꯄꯥꯜꯂꯦ ꯑꯗꯨ ꯍꯦꯛꯂꯛꯑꯣ꯫ ꯃꯥꯂꯪꯕ ꯃꯦꯂꯩꯅ ꯍꯥꯏꯔꯤꯕꯗꯨ ꯁꯨꯛꯎ ꯎꯗꯦ꯫ ꯀꯗꯥꯏꯅꯣ? ꯀꯔꯝꯕ ꯃꯁꯥꯅꯣ? ꯇꯨ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯃꯁꯥꯁꯦ꯫ ꯃꯥꯂꯪꯕ ꯃꯦꯂꯩꯅ ꯍꯥꯏꯔꯤꯕꯗꯨ ꯊꯤꯕ ꯂꯥꯛꯅꯩ꯫ ꯑꯗꯨꯕꯨ ꯎꯕ ꯀꯧꯕ ꯂꯩꯇꯦ꯫ ꯃꯦꯂꯩ ꯁꯥꯎꯅꯤꯡꯕ ꯁꯨꯝ ꯐꯥꯎꯔꯛꯏ꯫ ꯃꯁꯤꯒꯤ ꯊꯤꯕꯨꯗ꯭ꯔꯨ ꯍꯥꯏꯁꯤꯅꯤ꯫ ꯃꯥꯅ ꯍꯦꯛ ꯇꯧꯕ ꯊꯕꯛꯁꯤꯃꯅꯦ ꯃꯃꯤꯠꯁꯤ ꯀꯗꯥꯏꯗ ꯄꯥꯟꯕꯅꯣ ꯈꯪꯗꯦ ꯋꯥꯅꯤ꯫ ꯃꯁꯤ ꯃꯊꯛꯁꯤꯗ ꯍꯦꯛ ꯏꯟꯊꯕ꯫ ꯊꯤꯅꯥꯎꯅ ꯏꯆꯦ ꯃꯦꯂꯩ ꯅꯪ ꯑꯣꯏꯅ ꯀꯥꯎꯕ ꯇꯥ ꯃꯥꯂꯪꯕꯁꯦ ꯃꯃꯤꯠꯁꯦ ꯎꯗ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤꯕ꯫ ꯃꯤꯠ ꯇꯥꯡꯕ ꯍꯥꯏꯁꯤꯅꯤ꯫ ꯃꯦꯂꯩ ꯁꯥꯎꯅ ꯎꯗꯨꯗ ꯇꯥꯞ ꯀꯥꯈꯠꯂꯤ꯫ ꯃꯥꯂꯪꯕꯗꯒꯤ ꯍꯦꯟꯅ ꯋꯥꯡꯅ ꯀꯥꯈꯠꯈꯤꯗꯨꯅ ꯎ ꯑꯗꯨꯗ ꯄꯥꯟꯕ ꯖꯥꯝ ꯃꯈꯩ ꯑꯗꯨ ꯍꯦꯛꯊꯔꯛꯏ꯫ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯦꯂꯩꯅ ꯍꯦꯛꯂꯛꯄ ꯑꯗꯨꯅ ꯍꯦꯟꯅ ꯍꯔꯥꯎꯅ ꯄꯥꯝꯅ ꯈꯨꯟꯗꯨꯅ ꯆꯥꯅꯩ꯫ ꯃꯦꯂꯩ ꯎꯊꯛ ꯑꯗꯨꯗꯒꯤ ꯂꯥꯎꯔꯛꯏ ꯊꯤꯅꯥꯎ ꯑꯩ ꯁꯔꯨꯛ ꯈꯥꯛꯎꯀꯣ ꯂꯣꯏ ꯆꯥꯊꯣꯛꯑꯝꯃꯕ ꯅꯊꯨꯟꯁꯤꯡꯗꯨꯗ ꯀꯥꯎꯔꯦ ꯈꯪ꯫ ꯑꯅꯤꯗꯨ ꯐꯅ ꯀꯨꯏꯅ ꯎꯇꯣꯟꯗꯨꯗ ꯂꯩꯔꯤ꯫ ꯃꯥꯂꯪꯕꯅ ꯃꯦꯂꯩ ꯀꯨꯝꯃꯁꯤ ꯌꯥꯔꯦ ꯈꯔ ꯍꯦꯛꯑꯗꯤ ꯎꯁꯦ ꯖꯥꯝꯒ ꯑꯝꯇ ꯄꯥꯟꯗ꯭ꯔꯦ꯫ ꯀꯨꯝꯃꯁꯦ ꯍꯥꯏꯔꯣ? ꯑꯅꯤꯗꯨ ꯀꯨꯝꯊꯔꯛꯏ꯫ ꯃꯦꯂꯩ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯃꯈꯣꯡ ꯅꯥꯕꯒ ꯂꯣꯏꯅ ꯐꯈ꯭ꯔꯦ꯫ ꯃꯦꯂꯩ ꯑꯇꯥꯕ ꯖꯥꯝ ꯃꯌꯥꯝꯗꯨ ꯈꯨꯟꯗꯨꯅ ꯃꯃꯥꯡ ꯊꯪꯕ ꯐꯨꯔꯤꯠꯇꯨꯗ ꯈꯥꯎ ꯁꯥꯗꯨꯅ ꯍꯥꯞꯆꯤꯜꯂꯛꯏ꯫ ꯃꯥꯂꯪꯕ ꯃꯦꯂꯩꯒꯤ ꯃꯇꯧꯗꯨꯗ ꯃꯦꯂꯩ ꯀꯩꯅꯣ ꯅꯪ ꯂꯣꯏ ꯈꯨꯜꯂꯒꯦ ꯍꯥꯏꯔꯣ? ꯃꯦꯂꯩ ꯃꯌꯥꯗꯁꯨ ꯖꯥꯝ ꯑꯗꯨ ꯐꯅ ꯌꯥꯝꯅ ꯌꯥꯎꯔꯤ ꯑꯗꯨꯒ ꯅꯪꯁꯨ ꯈꯨꯜꯂꯨ ꯀꯩꯅꯣ ꯑꯁꯨꯛ ꯌꯥꯝ ꯇꯥꯏꯁꯤꯕꯨ ꯅꯈꯨꯠ ꯄꯥꯟꯗ꯭ꯔꯣ? ꯑꯁ ꯅꯪꯁꯤꯗꯤ ꯄꯨꯂꯞ ꯈꯨꯜꯂꯒ ꯃꯦꯠꯂ ꯆꯥꯁꯦ ꯍꯥꯏꯕ? ꯉꯝꯃꯔꯣꯏ ꯑꯩ ꯏꯃꯥꯅ ꯉꯥꯡꯍꯧꯏ ꯑꯩ ꯁꯔꯨꯛ ꯄꯨꯔ ꯆꯠꯆꯈ꯭ꯔꯒꯦ꯫ ꯃꯥꯂꯪꯕꯁꯨ ꯀꯔꯤꯃꯇ ꯍꯥꯏꯕ ꯉꯝꯖꯗꯦ꯫ ꯑꯉꯥꯡ ꯃꯌꯥꯝꯗꯨꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯈꯨꯟꯕ ꯂꯥꯛꯅꯔꯤ꯫ ꯃꯦꯂꯩ ꯐꯨꯔꯤꯠ ꯑꯗꯨ ꯄꯤꯛ ꯊꯟꯕ ꯃꯈꯩ ꯖꯥꯝ ꯑꯗꯨ ꯍꯥꯞꯂꯛꯏ꯫ ꯖꯥꯝꯗꯨ ꯌꯥꯝꯃꯟꯈꯤꯕꯅ ꯃꯅꯨꯡꯒꯤ ꯊꯥꯔꯤꯕ ꯐꯨꯔꯤꯠ ꯑꯗꯨ ꯈꯤꯇꯪ ꯎꯔꯦ꯫ ꯃꯥꯂꯪꯕ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯦꯂꯩ ꯅꯪꯗꯣ ꯀꯩꯅꯣ ꯁꯨꯝ꯫ ꯃꯦꯂꯩ ꯐꯨꯔꯤꯠ ꯑꯗꯨꯗꯒꯤ ꯖꯥꯝ ꯑꯗꯨ ꯈꯟꯗꯨꯅ ꯀꯟꯅ ꯆꯥꯔꯤ꯫ ꯃꯥꯂꯪꯕ ꯋꯥꯗꯣ ꯄꯥꯛ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯗꯦ꯫ ꯃꯥꯂꯪꯕ ꯑꯃꯨꯛꯁꯨ ꯃꯦꯂꯩ ꯃꯈꯣꯟ ꯈꯔ ꯀꯜꯂꯛꯅ ꯀꯩꯅꯣ ꯃꯥꯂꯪꯕ ꯃꯦꯂꯩꯅ ꯁꯨꯝ ꯇꯧ ꯂꯩꯗꯨꯕ ꯍꯥꯏꯗꯧ ꯋꯥꯗꯣ ꯁꯠ ꯍꯥꯏꯔꯛꯑꯣ꯫ ꯅꯪꯒꯤ ꯖꯥꯝꯗꯣ ꯑꯩꯒꯤ ꯖꯥꯝꯁꯦ ꯅꯪ ꯆꯥꯅꯤꯡꯉꯤꯔꯣ? ꯉꯝꯃꯔꯣꯏ ꯆꯥꯅꯤꯡꯉꯒꯅꯅꯦ ꯃꯌꯥꯝ ꯇꯥꯏꯁꯦ ꯈꯨꯜꯂꯨ꯫ ꯑꯗꯨꯏ ꯅꯠꯇꯦꯕ ꯑꯗꯨꯗꯤ ꯀꯔꯤ? ꯐꯨꯔꯤꯠ ꯀꯩꯗꯧꯔꯒꯦ? ꯂꯣꯏ ꯆꯨꯔꯅꯤꯌꯦ꯫ ꯆꯠꯂꯣꯍꯦ ꯑꯗꯨꯒꯤꯕꯨ ꯁꯨꯔꯒ ꯂꯣꯏ ꯀꯣꯛꯄꯗꯨꯕꯨ꯫ ꯌꯥꯔꯦ ꯑꯩ ꯆꯠꯂꯒꯦ꯫ ꯑꯗꯨꯒꯤ ꯅꯠꯇꯕ ꯑꯗꯨꯗꯤ ꯀꯩ ꯍꯥꯏꯕꯅꯣ? ꯅꯪꯅꯦ ꯏꯁꯤ ꯁꯨꯝ ꯍꯥꯏꯒꯠꯂꯛꯇꯣꯔꯦꯀꯣ ꯁꯨꯝ꯫ ꯑꯗꯨꯕꯨꯔꯣ ꯃꯅꯨꯡꯒꯤ ꯐꯨꯔꯤꯠꯇꯣ ꯎꯔꯦ ꯃꯤꯅ ꯎꯔꯒ ꯐꯖꯗꯦꯕ꯫ ꯃꯦꯂꯩ ꯃꯥꯂꯪꯕꯒꯤ ꯃꯇꯧꯗꯨꯗ ꯋꯥꯟꯊꯛꯈꯩ ꯅꯣꯛꯇꯨꯅ ꯁꯤ ꯍꯣꯏꯔꯦ ꯃꯣꯖꯥ ꯐꯨꯔꯤꯠ ꯎꯕꯕꯨ ꯀꯩꯗꯧꯔꯒꯦ ꯂꯣꯏꯁꯨ ꯂꯤꯠꯂꯤꯗꯨꯗꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯃꯤꯅ ꯎꯔꯒ꯫ ꯑꯄꯪ ꯒꯙꯥ ꯑꯗꯨꯒꯨꯝꯕ ꯅꯀꯣꯛꯇꯣ ꯂꯩꯔꯤꯕ ꯃꯈꯩꯗꯤꯅꯦ ꯑꯝꯇ ꯌꯥꯔꯔꯣꯏ꯫ ꯂꯋꯥꯏꯁꯤꯗꯤ ꯐꯨꯔꯤꯠꯀ ꯐꯨꯔꯤꯠ ꯆꯞ ꯃꯥꯟꯅꯩ꯫ ꯃꯥꯟꯅꯗꯕ ꯑꯣꯏꯔꯗꯤ ꯅꯣꯏꯗꯨꯁꯨ ꯂꯣꯏ ꯂꯧꯊꯣꯛꯑꯣꯗꯅ꯫ ꯑꯁ ꯅꯪꯁꯤꯗꯤ ꯌꯥꯔꯦ ꯁꯤꯒꯤ ꯑꯣꯏꯔꯗꯤ ꯆꯠꯂꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯄꯨꯜꯂꯁꯤ꯫ ꯊꯤꯅꯥꯎ ꯍꯌꯦꯡꯗꯤ ꯅꯣꯏ ꯑꯝꯇ ꯂꯥꯛꯀꯅꯨ ꯑꯩ ꯑꯗꯨꯝ ꯂꯥꯛꯀꯦ꯫ ꯑꯩꯈꯣꯏ ꯃꯥꯁꯦ ꯌꯥꯝꯅ ꯉꯥꯡꯕꯅꯦꯕ ꯑꯩ ꯐꯥꯎꯕꯅꯦ ꯀꯣꯛꯁꯦ ꯆꯤꯛꯄ ꯑꯃ ꯌꯥꯎꯔꯕꯅꯤ ꯈꯪꯉꯕ? ꯑꯩꯅ ꯍꯥꯏꯁꯦ ꯈꯪꯉꯕꯣ? ꯍꯣꯏ ꯏꯆꯦ ꯑꯗꯣ ꯂꯥꯛꯇꯤ ꯂꯥꯛꯎꯀꯣ꯫ ꯏꯆꯦ ꯌꯥꯎꯗꯕꯁꯦ ꯇꯥ ꯃꯥꯂꯪꯕꯁꯦ ꯀꯩꯝ ꯐꯥꯎ ꯌꯥꯗꯦꯕ꯫
ꯍꯣ ꯃꯥꯗꯤꯅꯦ ꯑꯄꯪ ꯒꯙꯥ ꯄꯥꯡꯗꯕꯅꯤ ꯑꯩ ꯌꯥꯎꯗ꯭ꯔꯗꯤ ꯊꯕꯛ ꯑꯝꯇ ꯇꯧꯕ ꯉꯝꯗꯕꯅꯤ ꯑꯗꯨꯅꯅꯦ ꯐꯔꯦ ꯐꯔꯦ ꯑꯩ ꯆꯠꯂꯦꯀꯣ ꯃꯦꯂꯩꯖꯥꯝꯗꯨ ꯆꯥꯗꯨꯅ ꯂꯥꯛꯏ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥ ꯑꯃ ꯇꯣꯝꯕꯤꯔꯩꯒꯤ ꯗꯨꯀꯥꯟ ꯃꯃꯥꯡ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯃꯧ ꯅꯍꯥ ꯑꯗꯨꯅ ꯍꯩꯃꯥ ꯃꯦꯂꯩ ꯀꯥꯏ ꯆꯠꯂꯨꯔꯤꯅꯣ ꯏꯅꯝꯃ ꯖꯥꯝ ꯍꯦꯛꯑꯣꯏꯅꯦ ꯀꯗꯥꯏꯅꯣꯅꯦ ꯆꯥꯗꯕꯒ ꯀꯨꯏꯔꯦ ꯈꯔ ꯆꯥꯍꯧꯒꯦ ꯆꯥꯎ ꯏꯅꯝꯃ ꯑꯁꯤ ꯍꯥꯏꯔꯒ ꯐꯨꯔꯤꯠ ꯑꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯂꯧꯍꯜꯂꯤ ꯃꯧ ꯅꯍꯥꯗꯨꯁꯨ ꯇꯥꯟ ꯆꯥꯔꯦ ꯈꯟꯗꯨꯅ ꯃꯈꯨꯠ ꯈꯨꯕꯥꯝ ꯑꯗꯨ ꯊꯟꯅ ꯂꯧꯔꯛꯏ ꯃꯦꯂꯩ ꯖꯥꯝ ꯑꯗꯨ ꯈꯔꯗ ꯉꯥꯏꯍꯧꯔꯤ ꯃꯧ ꯅꯍꯥꯗꯨꯅ ꯁꯤꯇꯪ ꯂꯧꯔꯒꯦꯗ ꯏꯆꯟꯅ ꯋꯥꯅꯒ ꯄꯨꯔꯛꯑꯦ ꯑꯗꯣ ꯖꯥꯝꯁꯤꯕꯨ ꯍꯦꯛꯂꯛꯏꯔꯣ ꯅꯪꯅ ꯃꯥꯅꯦ ꯃꯥꯂꯪꯕꯅ ꯍꯦꯛꯄꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯗꯨꯒꯤ ꯑꯩꯅ ꯑꯣꯏꯅ ꯀꯥꯔꯒ ꯍꯦꯛꯊꯔꯛꯄꯅꯦ ꯃꯌꯥꯝꯁꯨ ꯄꯥꯜꯍꯧꯔꯤ ꯏꯅꯝꯃ ꯆꯥꯅꯤꯡꯉꯗꯤꯅꯦ ꯑꯩ ꯍꯌꯦꯡ ꯍꯦꯛꯄꯤꯒꯦ ꯌꯥꯏꯌꯦ ꯆꯤꯅꯤ ꯍꯥꯞꯄꯒ ꯃꯦꯠꯄꯗꯣ ꯌꯥꯝ ꯍꯥꯎꯕꯅꯦ ꯍꯣꯏ ꯏꯅꯝꯃ ꯍꯌꯦꯡ ꯍꯦꯛꯁꯤ ꯑꯗꯨꯗꯤ ꯏꯅꯝꯃ ꯆꯠꯂꯒꯦ ꯍꯣꯏ ꯃꯧ ꯅꯍꯥꯗꯨ ꯃꯦꯂꯩ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯇꯨꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯂꯩꯁꯥꯕꯤ ꯅꯠꯇꯗꯧꯅ ꯃꯁꯝ ꯃꯅꯥ ꯃꯌꯥꯝꯁꯤꯒ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯇꯔꯨ ꯇꯅꯥꯟꯅ ꯅꯣꯡꯃꯇꯁꯨ ꯂꯩꯇꯦ ꯇꯣꯝꯕꯤꯔꯩꯗꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯑꯁꯦꯡꯕ ꯂꯥꯏꯃ ꯎꯅꯤꯡꯈꯤꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯥꯂꯪꯕ ꯍꯥꯏꯕꯁꯤꯃꯒ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯀꯔꯤꯕꯨ ꯇꯧꯔꯤꯅꯣ ꯈꯪꯗꯦꯅꯦ ꯑꯗꯨꯅꯦ ꯏꯅꯦ ꯑꯩꯅ ꯈꯜꯂꯤꯁꯤꯁꯨ ꯃꯁꯦ ꯀꯩꯅꯣꯝ ꯇꯧꯗꯣꯔꯤ ꯉꯜꯂꯤꯀꯥꯟꯁꯤꯗ ꯍꯥꯏꯍꯧꯕꯅ ꯐꯕꯅꯤ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯣꯏꯔꯦ ꯅꯨꯄꯤ ꯃꯔꯛꯇ ꯌꯥꯎꯗꯦ ꯅꯨꯄꯥ ꯃꯔꯛꯇ ꯑꯗꯨꯝ ꯅꯞꯁꯤꯟꯗꯨꯅ ꯃꯤꯠꯁꯦ ナꯏꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯃꯤꯋꯥꯗꯗꯤ ꯀꯔꯤꯃꯨꯛ ꯍꯥꯏꯔꯨꯅꯤ ꯆꯥꯕ ꯍꯦꯛ ꯇꯨꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯉꯥꯡꯅꯗꯨꯅ ꯂꯩ ꯉꯥꯡꯅꯔꯤꯕ ꯋꯥꯅ ꯀꯅꯥꯒꯤ ꯁꯤꯟ ꯁꯨꯔꯦ ꯇꯥꯕꯗ ꯇꯨ ꯆꯨꯡꯕ ꯉꯥꯛꯇꯅꯤ ꯑꯐꯕ ꯑꯝꯇ ꯌꯥꯎꯗꯦ ꯃꯦꯂꯩ ꯍꯜꯂꯛꯄꯗ ꯃꯃꯥꯁꯨ ꯃꯆꯥꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯊꯤꯕ ꯊꯣꯔꯛꯄꯒ ꯃꯄꯥ ꯆꯥꯔꯦ ꯕꯤꯅꯣ ꯃꯆꯥꯅ ꯇꯧꯔꯛꯂꯤꯕꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯕꯅ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ ꯐꯩ ꯆꯪꯈꯤꯁꯅꯨ ꯉꯁꯤꯗꯤꯅꯦ ꯆꯩꯁꯦ ꯇꯨꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯐꯨꯒꯦꯕ ꯃꯥ ꯕꯤꯅꯣ ꯋꯥꯁ ꯁꯥꯖꯩ ꯑꯃ ꯄꯥꯏꯗꯨꯅ ꯃꯆꯥꯕꯨ ꯁꯥꯟꯊꯕ ꯍꯧꯔꯛꯏ ꯃꯦꯂꯩ ꯄꯨꯔꯛꯂꯤꯕ ꯖꯥꯝ ꯑꯗꯨꯒ ꯁꯨꯃꯥꯡꯗ ꯄꯨꯝꯆꯥꯏ ꯆꯥꯏꯈꯤ ꯕꯤꯅꯣ ꯁꯥꯎꯅ ꯈꯪꯕ꯭ꯔꯥ ꯅꯪ ꯅꯪꯁꯦ ꯑꯉꯥꯡ ꯃꯆꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯌꯥꯎꯗꯕ ꯅꯪꯕꯣ ꯃꯦꯂꯩ ꯃꯈꯨꯠꯇ ꯆꯨꯔꯝꯕ ꯖꯥꯝ ꯃꯍꯤ ꯑꯗꯨ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯗ ꯃꯃꯥꯏ ꯑꯗꯨꯗꯁꯨ ꯇꯩꯁꯤꯟꯈ꯭ꯔꯦ ꯃꯃꯥꯏꯗꯨꯁꯨ ꯐꯅ ꯌꯥꯝꯅ ꯆꯨꯔꯦ ꯃꯦꯂꯩ ꯀꯞꯇꯨꯅ ꯖꯥꯝ ꯍꯦꯛꯄꯕꯨ ꯀꯩꯗꯧꯔꯒꯦ ꯁꯤꯕꯨ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯂꯣ ꯁꯤ ꯍꯥꯏꯔꯒ ꯃꯈꯣꯜ ꯊꯣꯛꯅ ꯃꯥꯡꯒꯣꯜꯗꯥꯔꯤ ꯑꯗꯨꯗ ꯃꯈꯣꯡ ꯃꯈꯨꯠ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯕꯤꯅꯣ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯀꯣꯛ ꯑꯗꯨꯗ ꯏꯟꯗꯨꯅ ꯁꯦ ꯅꯪꯒꯤ ꯅꯀꯣꯛ ꯑꯗꯣ ꯀꯗꯥꯏꯗ ꯄꯥꯟꯒꯦ ꯖꯥꯝꯗꯣ ꯐꯨꯔꯤꯠꯇꯨꯗ ꯍꯥꯞꯄꯗꯤ ꯆꯨꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯣ ꯆꯨꯔꯤꯕ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨ ꯁꯨꯔꯒ ꯀꯣꯛꯄꯗꯨꯕꯨ ꯀꯅꯥꯅ ꯁꯨꯒꯗꯧꯔꯤꯕ ꯉꯁꯤ ꯐꯥꯎꯕ ꯅꯐꯤ ꯐꯨꯔꯤꯠ ꯑꯃ ꯐꯥꯎꯕ ꯅꯪ ꯁꯨꯈ꯭ꯔꯕꯣ ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯈꯣꯡꯅꯥꯏ ꯍꯥꯏꯔꯒ ꯆꯠꯂꯝꯃꯤꯕ ꯅꯪ ꯃꯇꯨꯡ ꯇꯧꯈꯤꯗ꯭ꯔꯥ ꯅꯁꯨꯡ ꯅꯃꯥꯟꯅꯕꯤ ꯇꯤꯟꯅꯒꯦꯗꯤ ꯍꯥꯏꯗꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯆꯩꯗꯨꯅ ꯀꯟꯁꯤꯜꯂꯛꯏ ꯏꯕꯣꯍꯜ ꯂꯧꯗꯒꯤ ꯀꯥꯔꯛꯄꯗ ꯇꯧꯔꯝꯂꯤꯕꯗꯨ ꯎꯔꯦ ꯃꯦꯂꯩ ꯃꯥꯁꯨ ꯃꯄꯥꯕꯨꯡꯅ ꯈꯔ ꯍꯦꯟꯅ ꯂꯨꯅ ꯇꯧꯖꯕ ꯑꯗꯨꯗ ꯃꯄꯥ ꯂꯥꯛꯄꯒ ꯃꯈꯣꯟꯗꯨ ꯀꯟꯈꯠꯂꯛꯏ ꯏꯕꯣꯍꯜ ꯕꯤꯅꯣꯗ ꯕꯤꯅꯣ ꯑꯃꯨꯛ ꯀꯩꯗꯧꯅꯔꯦ ꯑꯣ ꯍꯨꯔꯥꯂꯣꯅꯥꯗ ꯆꯦꯟꯗꯨꯅ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯒ ꯃꯥꯂꯪꯕ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒ ꯇꯧꯔꯝꯃꯤꯕꯁꯤꯅꯤ ꯌꯦꯡꯉꯨ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯎ ꯀꯩꯗꯧꯔꯒꯦ ꯃꯦꯂꯩ ꯀꯞꯇꯨꯅ ꯀꯩꯅꯣ ꯕꯥꯕꯥ ꯖꯥꯝ ꯍꯦꯛꯄ ꯖꯥꯝ ꯆꯥꯕꯁꯤꯕꯨ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯂꯣ ꯖꯥꯝꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯏꯄꯥꯅꯁꯨ ꯃꯥꯂꯪꯕ ꯈꯣꯏꯒ ꯄꯨꯜꯂꯅꯨ ꯍꯥꯏꯕꯁꯤ ꯁꯨꯛꯌꯥ ꯌꯥꯔꯔꯣꯏꯗ꯭ꯔꯣ ꯃꯥꯒꯤ ꯃꯃꯥꯗꯨ ꯏꯄꯥ ꯍꯩꯅꯗꯦꯅꯦꯍꯦ ꯃꯦꯂꯩ ꯃꯅꯞ ꯑꯗꯨ ꯊꯨꯠ ꯂꯥꯎꯅ ꯆꯤꯡꯈꯠꯇꯨꯅ ꯃꯥꯂꯪꯕꯅ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯆꯨꯝꯅ ꯁꯨꯝ ꯇꯤꯟꯅꯕꯅꯤ ꯆꯥꯎꯊꯣꯏꯁꯨ ꯌꯥꯎꯋꯦ ꯍꯦꯛꯇꯧꯕꯒ ꯃꯥꯂꯪꯕꯅ ꯅꯣꯏꯒꯤ ꯀꯩ ꯃꯥꯡꯅꯅꯕ ꯁꯤꯜꯂꯒꯦ ꯕꯤꯅꯣ ꯁꯥꯎꯅ ꯑꯃꯨꯛꯁꯨ ꯆꯩꯗꯨꯅ ꯀꯟꯁꯤꯟꯒꯦ ꯇꯧꯏ ꯃꯁꯤ ꯃꯆꯤꯟꯒ ꯈꯨꯝꯃꯤꯅꯦ ꯃꯁꯦ ꯃꯤꯅ ꯉꯥꯡꯉꯤꯕꯁꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯤ ꯃꯀꯣꯛ ꯑꯁꯤꯗ ꯈꯟꯗꯦꯕ ꯃꯥ ꯏꯕꯣꯍꯜ ꯈꯥꯝꯗꯨꯅ ꯌꯥꯔꯦ ꯇꯣ ꯑꯗꯨꯝꯅꯅꯦ ꯑꯉꯥꯡꯗꯨ ꯐꯨꯕ ꯍꯧꯅꯗꯦ ꯌꯦꯡꯉꯣꯏ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯏꯄꯥꯒꯤꯗꯤ ꯏꯆꯥ ꯅꯊꯟꯇꯅꯤ ꯃꯤꯅ ꯏꯆꯥꯕꯨ ꯊꯤꯅ ꯉꯥꯡꯅꯕ ꯍꯥꯏꯅꯕꯁꯦ ꯏꯄꯥꯈꯣꯏ ꯅꯨꯡꯉꯥꯏꯇꯦ ꯃꯥꯂꯪꯕꯒꯤ ꯃꯃꯥꯗꯣ ꯂꯩꯀꯥꯏ ꯑꯁꯤꯗ ꯍꯥꯏꯅꯔꯤꯕꯅꯤ ꯋꯥ ꯌꯥꯝꯅꯔꯛꯀꯅꯤ ꯇꯣ ꯄꯨꯜꯂꯨꯔꯅꯨꯀꯣ ꯍꯥꯟꯅ ꯄꯨꯜꯂꯝꯃꯁꯨ ꯇꯣ ꯃꯦꯂꯩ ꯁꯥꯎꯅ ꯈꯤꯇꯪ ꯇꯧꯕꯒ ꯃꯥꯂꯪꯕ ꯃꯥꯒ ꯄꯨꯜꯂꯒ ꯀꯩꯗꯧꯔꯒꯦꯕ ꯃꯃꯥ ꯐꯠꯇꯕꯩ ꯋꯥꯅꯤ ꯃꯆꯥꯗꯤ ꯐꯩꯌꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯂꯩ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯕꯤꯅꯣꯅ ꯃꯆꯥꯗ ꯑꯁꯨꯛ ꯌꯥꯝ ꯐꯠꯇꯕ ꯑꯉꯥꯡꯁꯤꯕꯨ ꯀꯔꯝꯕ ꯂꯥꯏꯅ ꯁꯥꯔꯛꯄꯅꯣ ꯃꯁꯤ ꯄꯨꯝꯕꯁꯦ ꯃꯈꯣꯏ ꯃꯄꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ
ꯄꯤꯛꯂꯤꯉꯩꯗꯒꯤ ꯈꯔ ꯍꯥꯏꯍꯧꯁꯤ ꯉꯥꯡꯍꯧꯁꯤ ꯍꯥꯏꯕꯗꯅꯦ ꯆꯥꯎꯔꯒ ꯃꯔꯥꯏꯅ ꯐꯖꯔꯛꯀꯅꯤ ꯍꯥꯏꯔꯨꯅꯨ ꯍꯥꯏꯅ ꯍꯧꯖꯤꯛꯇꯤ ꯐꯔꯤꯕ꯭ꯔꯥꯁꯦ ꯀꯔꯤ ꯁꯥꯔꯒꯦꯕ ꯇꯣ ꯊꯦꯝꯗꯨꯅ ꯈꯔ ꯍꯥꯏꯕ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯃꯥꯒꯤꯁꯨ ꯃꯇꯝ ꯍꯥꯏꯕ ꯑꯃ ꯂꯥꯛꯀꯅꯤ ꯇꯁꯦꯡꯕ ꯁꯨꯝ ꯃꯦꯂꯩꯅ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯏꯕꯣꯍꯜꯒꯤꯁꯨ ꯆꯥꯎꯔꯕ ꯑꯁꯣꯏꯕ ꯑꯃꯗꯤ ꯂꯩꯔꯤꯕꯅꯤ ꯃꯆꯥꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯤꯛꯂꯤꯉꯩꯗ ꯃꯅꯤꯡ ꯇꯧꯍꯜꯂꯛꯄ ꯁꯦꯝꯗꯣꯛꯍꯧꯗꯕ ꯑꯗꯨꯅ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ngasi melai na kapkriba du thangnaba imungsingna su loina taki mi haiba jat asi aphaba adudi kadaidagi tamdugani phattaba adutani hainaba pamjaba magi pau khara tamnakhibana malangbaga punbagini haina hekta sandokhi chauthoi nganna malangbagi da lai malangba nganu machinja kaktuna leirami chauthoi malangbagi manakta changaktuna thabak yam phabai wani ne ha khara tawrakani ado pau ma darabo kai pau ngarang do melai do mamana nanga tinabagi sandagra malene yam kapki hai thangnaba minaga leiba ngamkidri melai ba aina su phana kana haibiri dun hana oirasu hojikti pulurano mathong jaba amta haide wani malangba sauna magi kada tumina changki tawriji yonguni melai gi wa amta panba yaroiba tanja aduda kaina hanbisu paudu taraduna sauna lai he magi machana kayam yam pharadana aigi isaga tinaba yaroi kaina phuba sari kaina hanbi ngang duna changlai chauthoi su leiram baduda chauthoi nang su leirami hoi ma yengoi ngarang do melai do mamana phui hairi badu ekhoi malang baga tinabagi ne haine oira male kaya danu yenguni macha nu pi duna ichadagi kayam hendana aina sune masita thokani na kaya rak haikrabani yengoi nakhoi khara manaraga malangbase nupi koi hanaba taw maduda achangba sel aina loina pigani ma nupi thihanaba yadri kayam koina ma meleiga punbre yenge kaidanu da ine yara kadaba mande hai yadaba yabro mana noi kayam koina maga punba yadorige madana de hairisi nangsuni aibudi imungi mina yadabadagi thoina punkhidri aduni masu punba yadri adunani nupi thinanaba hairisi noina thidragana ne aina oina thirakani hoima ai haiduna yenge kaina hanbi kadaidagi wakhalno khangde machabu nupi thinanaba wangangba haurakle aduna phaba oiragani khanduna melai singai aduda mapana purakpa sing adu kaktuna ningthina loisilai bino tholakpada tawramlibadu uraduna kaidawriba nangdi sida melai sing adu kakna o imana thabak sude imungi thabak mateng pangde haibado aduda suriba thabak se loisiliba nangonda sigi thabak taw haibadi kanana hairiba haidasu khangna loisinbasina phatra chalo nasakto oningde nupa masin nupi masin haiba amasu khangdaba napi naro na suni haiba khangdi chalo phi surju chalo nabana maraina tawjani mase as ima baba wani haina aina tawbai wani phi dudi imana jakto phathongu loiraga koksudo khodorage hai aina hairisini wa makha yam tarakanu nangne awot apa yamna sabra haibabune namai du thajalakani melai sauna phuk hogotuna kale phuni kahande phuni thabak tawrusu sawi tawdusu sawi aibu yumsida kamai leyo haibano o nangonda ne nupagi thabak singse taw haide nupigi thabak se wai taiba chak thongba kon phengba se taw haibani khangaba adura imani am taw haningi se aduni fare adudi ai tawgi kadai phi su haiba natro sugi arebe phi kai loi surage ba melai sauna jangki duna imung adu da laiba phi makai chingthoktuna purai maduda mapa ibungo gi su yauri sugi ai phi su base yam pamba natro kadai imagi su arebe ngai loi puthoro bino masu tan chare khanduna thoina su motaba magi muka phanik adu puthoktuna se simasu yawro sina loiraba areba ngai loi puthoro sugi yare aduna oi melai phana yami mana puthorakliba phi adu melai sauna khuding achauba amada haptuna phi sing adu puduna turelda kumkhre aina phi suba phanik set pasineba mana yamna pamisi khangnidana loi tawgeba masidi kari mo haraki yengi akta leibom khangdiba ai melai sauna phi sing adu suba haurai kara suba haurakpaga
ꯃꯍꯧꯁꯥꯅꯒ ꯇꯧꯗꯕ ꯑꯣꯏꯔꯦ ꯌꯥꯝꯅ ꯋꯥꯁꯤꯜꯂꯛꯏ ꯃꯦꯂꯩꯗꯣ꯫ ꯐꯤ ꯁꯨꯕꯁꯤꯁꯨ ꯋꯥꯏꯅꯦ, ꯁꯨꯃꯥꯏ ꯁꯨꯝ ꯁꯨꯔ ꯂꯩꯔꯗꯤ ꯂꯣꯏꯔꯔꯣꯏ ꯃꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯔꯩꯕ ꯐꯤꯁꯤꯡꯗꯨ ꯈꯨꯗꯦꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯈꯣꯡꯄꯥꯛꯅ ꯅꯦꯠꯄ ꯍꯧꯔꯛꯏ꯫ ꯈꯪꯕ꯭ꯔꯅ, ꯁꯤ ꯑꯣꯏꯔꯗꯤ ꯐꯔꯦꯗꯅ, ꯂꯣꯏ ꯀꯣꯛꯑꯝꯃꯅꯤ꯫ ꯑꯩꯈꯣꯏ ꯏꯃꯥ ꯈꯣꯏꯅ ꯇꯧꯕꯗꯨꯕꯨ ꯁꯨꯃꯥꯏꯅ ꯄꯥꯏꯔꯒ ꯈꯨꯗꯦꯡ ꯃꯊꯛꯁꯤꯗ ꯍꯥꯏꯔꯕ, ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯦꯟꯅ ꯀꯣꯛꯑꯅꯤ꯫ ꯃꯦꯂꯩ ꯃꯃꯥꯒꯤ ꯃꯨꯀꯥ ꯐꯅꯦꯛ ꯑꯗꯨ ꯀꯨꯔꯨ ꯇꯥꯁꯤꯟꯗꯨꯅ ꯈꯨꯗꯦꯡ ꯃꯊꯛ ꯑꯗꯨꯗ ꯋꯥꯡꯅ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯀꯟꯕ ꯍꯧꯔꯛꯏ꯫ ꯕꯥ, ꯁꯤ ꯑꯣꯏꯔꯗꯤ ꯑꯃꯣꯠꯄ ꯂꯣꯏꯅ ꯀꯣꯛꯑꯝꯃꯅꯤ꯫ ꯃꯦꯂꯩ ꯐꯅꯦꯛ ꯑꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯑꯃꯨꯛ ꯌꯦꯡꯂꯨꯕꯗ ꯐꯅꯦꯛ ꯑꯗꯨ ꯀꯌꯥ ꯀꯟꯅ ꯀꯜꯂꯨꯔꯕꯅꯣ ꯈꯪꯗꯦ, ꯁꯦꯒꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯦꯂꯩ ꯉꯛꯅ, ꯁꯤꯗꯤ ꯂꯣꯏ ꯁꯦꯒꯥꯏꯔꯤꯅꯦ, ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ? ꯑꯁ, ꯑꯩ ꯍꯣꯔꯦꯟ ꯑꯃꯨꯛ ꯁꯣꯏꯗꯅ ꯈꯣꯟꯊꯤ ꯆꯥꯕ ꯇꯥꯔꯕ꯫ ꯃꯦꯂꯩ, ꯅꯪꯅ ꯇꯧꯕ ꯊꯕꯛꯁꯤꯃꯅꯦ ꯃꯤ ꯋꯥ ꯇꯥꯐꯝꯗꯇ ꯂꯩ꯫ ꯍꯣꯏꯗꯦꯍꯦ, ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯁꯦꯒꯥꯏꯕ ꯂꯣꯏꯈ꯭ꯔꯕ ꯄꯣꯠꯁꯤꯕꯨ ꯑꯩꯅ ꯅꯠꯇꯦ ꯍꯥꯏꯔ ꯂꯣꯏꯔꯦ꯫ ꯃꯦꯂꯩ ꯐꯤꯁꯤꯡꯗꯨ ꯁꯨꯕꯣꯏ ꯁꯨꯗꯕꯣꯏ ꯇꯧꯗꯨꯅ ꯀꯥꯔꯛꯏ꯫ ꯑꯆꯣꯠꯄ ꯃꯌꯥꯝ ꯑꯗꯨ ꯄꯨꯗꯨꯅ ꯀꯥꯔꯛꯄꯗꯨꯗ ꯃꯦꯂꯩ ꯋꯥꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯐꯤꯁꯤꯡꯗꯨ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯊꯝꯗꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯒꯤꯠ ꯐꯝꯊꯈꯤ, ꯑꯗꯨꯒ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯕ ꯍꯧꯔꯛꯏ꯫ ꯃꯃꯥꯅ ꯃꯆꯥ ꯂꯥꯛꯄꯗꯨ ꯇꯥꯕꯗ ꯊꯣꯔꯛꯏ, ꯑꯗꯨꯒ ꯋꯥꯕ꯭ꯔꯥ ꯑꯗꯨꯗꯤ ꯈꯔ ꯈꯪꯉꯨ, ꯏꯃꯨꯡꯒꯤ ꯊꯕꯛꯁꯦ ꯃꯌꯥꯝ ꯂꯣꯏꯅꯃꯛꯁꯦ ꯏꯊꯟꯇꯅ ꯂꯣꯏꯅ ꯇꯧꯔꯤꯕꯁꯦ꯫ ꯌꯥꯔꯦꯕ ꯏꯃꯥ, ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯉꯛꯑꯅꯨ, ꯃꯆꯤꯟꯁꯤꯕꯨ ꯀꯩꯅ ꯁꯥꯔꯛꯄꯅꯣ ꯈꯪꯗꯦ ꯋꯥꯅꯤ꯫ ꯇꯨ, ꯑꯗꯨꯏ ꯁꯔꯨꯛ ꯐꯤꯁꯤꯡꯁꯦ ꯐꯧꯗꯣꯛꯆ ꯆꯠꯂꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯂꯩ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯕꯤꯅꯣꯃꯥꯁꯨ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯦ, ꯐꯤꯁꯤꯡꯗꯨ ꯐꯧꯕ ꯂꯥꯛꯅꯔꯤ꯫ ꯐꯤꯁꯤꯡꯗꯨ ꯃꯊꯪ ꯃꯊꯪ ꯐꯧꯔꯛꯄ ꯑꯗꯨꯗ ꯃꯥꯒꯤ ꯃꯨꯀꯥꯒꯤ ꯐꯅꯦꯛ ꯑꯗꯨ ꯁꯦꯒꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯛꯂꯦ꯫ ꯕꯤꯅꯣ ꯂꯋꯥꯏ ꯂꯨꯗꯣꯟ ꯁꯥꯠꯈ꯭ꯔꯦ꯫ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯍꯩ ꯊꯣꯔꯛꯎꯂꯥ, ꯅꯪ ꯑꯩꯗꯤ ꯃꯥꯡꯉꯦꯗꯅ, ꯀꯔꯤ ꯅꯨꯡꯒꯤ ꯐꯤ ꯁꯨꯍꯜꯂꯨꯕꯅꯣ ꯍꯥꯏꯕꯗꯣ ꯍꯦꯛ ꯇꯥꯏꯗ꯫ ꯃꯥꯡꯉꯦ, ꯑꯩ ꯃꯥꯡꯉꯦ ꯍꯥꯏꯁꯤꯅꯤ꯫ ꯐꯅꯦꯛꯅꯦꯅꯅꯦ, ꯑꯅꯤꯔꯛ ꯁꯨꯅ ꯐꯥꯎꯕ ꯁꯦꯠꯇ꯭ꯔꯤꯕ ꯐꯅꯦꯛꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤꯗ꯫ ꯃꯦꯂꯩ, ꯊꯣꯔꯛꯎ ꯂꯥꯎꯅꯤ ꯅꯪꯕꯣ꯫ ꯂꯣꯏꯅꯕꯤꯅ ꯂꯥꯎꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯏꯕꯣꯍꯜ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯑꯐꯤꯡ ꯑꯐꯥꯏꯅꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯀꯩꯗꯧꯔꯦ ꯃꯃꯥ, ꯀꯟꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯉꯤꯕꯗꯨꯅ? ꯕꯤꯅꯣ ꯃꯌꯥꯏꯗ ꯂꯥꯎꯅ ꯍꯣꯔꯤꯕ ꯐꯅꯦꯛꯇꯨ ꯊꯥꯡꯒꯠꯇꯨꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯍꯜꯂꯤ, ꯑꯗꯨꯒ ꯌꯦꯡꯉꯨꯅꯦ, ꯃꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥꯕ? ꯉꯁꯤ ꯅꯣꯡꯃ ꯈꯛꯇ ꯐꯤ ꯁꯨꯔꯨꯆꯣ ꯍꯥꯏꯕꯁꯤꯗ ꯃꯤꯒꯤ ꯐꯅꯦꯛ ꯑꯍꯟꯕ ꯑꯁꯤ ꯁꯦꯒꯥꯏꯔꯛꯏꯁꯤ ꯌꯦꯡꯉꯣꯕ꯫ ꯃꯦꯂꯩ ꯃꯥꯁꯨ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯕꯤꯅꯣ ꯁꯥꯎꯅ, ꯍꯩ ꯁꯣꯅꯣ ꯆꯨꯕꯤ, ꯑꯉꯥꯎꯕꯤ, ꯅꯨꯄꯥ ꯁꯥꯕꯤ ꯃꯦꯂꯩ, ꯀꯣꯛꯆꯥꯛꯄꯤ, ꯅꯠꯇꯦ ꯁꯤꯕꯨ ꯀꯔꯝ ꯍꯥꯏꯅ ꯇꯧꯔꯛꯏꯅꯣ ꯍꯥꯏꯋꯥꯅꯤꯗ ꯅꯪꯕꯣ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯩ ꯍꯩꯇꯦꯅ? ꯕꯤꯅꯣ ꯃꯆꯥꯒꯤ ꯃꯀꯣꯛꯇꯨꯗ ꯏꯟꯗꯨꯅ, ꯅꯪ ꯍꯩꯇꯦꯅ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯣꯔꯤꯒꯦ ꯍꯥ? ꯑꯩꯕꯨ ꯃꯁꯤꯕꯨ ꯀꯔꯤ ꯂꯥꯏꯅ ꯁꯥꯔꯛꯄꯅꯣ ꯈꯪꯗꯦꯕ꯫ ꯕꯤꯅꯣ ꯏꯃꯨꯡ ꯑꯗꯨꯗ ꯃꯈꯣꯡ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯀꯞꯄ ꯍꯧꯔꯛꯏ꯫ ꯏꯕꯣꯍꯜ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯇꯣ ꯕꯤꯅꯣ, ꯑꯩ ꯌꯥꯝ ꯋꯥꯔꯦ, ꯅꯈꯣꯏ ꯅꯃꯥ ꯅꯆꯥꯒꯤ ꯃꯑꯣꯡꯁꯦ ꯍꯦꯟꯃꯟꯈ꯭ꯔꯦ꯫ ꯃꯦꯂꯩꯅ ꯑꯣꯏꯅ, ꯐꯤ ꯁꯨꯕ ꯍꯩꯁꯨ ꯍꯩꯇꯕ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯗꯤ ꯑꯗꯨꯅꯤ, ꯐꯔꯕꯅꯤ ꯂꯣꯏ ꯁꯦꯒꯥꯏꯗ꯭ꯔꯤꯗꯣ꯫ ꯃꯦꯂꯩ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯊꯣꯡꯒꯥꯜ ꯊꯣꯔꯛꯏ꯫ ꯕꯤꯅꯣ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯅ ꯃꯈꯣꯏ ꯃꯔꯤꯜ ꯊꯤꯠꯄ ꯍꯦꯟꯈ꯭ꯔꯦ꯫ ꯕꯤꯅꯣ ꯁꯥꯎꯅ, ꯃꯁꯤ ꯌꯦꯡꯉꯣꯕꯁꯦ, ꯅꯠꯇꯦ ꯅꯪꯕꯨ ꯅꯆꯥꯅꯨꯄꯤꯁꯦ ꯈꯔ ꯉꯥꯡꯉꯣ ꯍꯥꯏꯕꯅꯤ꯫ ꯏꯕꯣꯍꯜ ꯃꯃꯥ ꯃꯆꯥꯅ ꯅꯣꯡꯃꯇ ꯏꯪꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯇꯕ ꯑꯗꯨꯗ ꯈꯠꯅꯕ ꯃꯇꯧ ꯑꯗꯨꯗ ꯉꯁꯤꯗꯤ ꯁꯥꯎꯅꯤꯡꯂꯨꯔꯕ ꯈꯪꯗꯦ꯫ ꯏꯕꯣꯍꯜ ꯀꯟꯅ ꯂꯥꯎꯈꯠꯂꯛꯏ, ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨ, ꯅꯄꯥ ꯌꯥꯏꯃꯤ ꯃꯆꯥꯁꯤꯗꯤ ꯉꯥꯛꯇ ꯇꯨꯃꯤꯟ ꯂꯩꯇꯦ ꯋꯥꯅꯤ꯫ ꯑꯩꯉꯣꯟꯗ ꯉꯥꯡꯕꯤꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯆꯥꯅꯨꯄꯤꯁꯤꯗꯗꯤ ꯅꯣꯡꯃꯇ ꯉꯥꯡꯉꯣ꯫ ꯅꯠꯇꯦ, ꯃꯃꯥ ꯄꯨꯛꯅꯨꯡꯗꯒꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯥꯛꯑꯕꯅꯤ, ꯃꯁꯤꯗ ꯑꯩꯅ ꯀꯔꯤꯃꯨꯛ ꯍꯥꯏꯔꯨꯒꯗꯧꯔꯤꯕꯅꯣ? ꯌꯥꯔꯣꯏ, ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯌꯥꯔꯣꯏ, ꯃꯥꯒꯤ ꯑꯄꯥꯝꯕꯁꯦ ꯁꯨꯝ ꯇꯧꯖꯔꯁꯅꯨ, ꯐꯅ ꯑꯗꯨꯝ ꯐꯔꯦ, ꯃꯤꯔꯣꯜꯒ ꯂꯩꯇꯕꯁꯤꯗ꯫ ꯕꯤꯅꯣ ꯋꯥꯍꯩꯗꯨꯅ ꯍꯦꯟꯅ ꯑꯆꯥꯛꯄ ꯃꯩꯗ ꯘꯤ ꯍꯩꯖꯤꯟꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯦ꯫ ꯕꯤꯅꯣ ꯁꯥꯎꯅ ꯄꯥꯏꯔꯝꯕ ꯐꯤ ꯑꯗꯨ ꯂꯪꯗ ꯂꯪꯊꯣꯛꯈꯤ, ꯑꯗꯨꯒ ꯑꯣ ꯃꯈꯣꯏ ꯃꯄꯥꯁꯨ ꯅꯆꯥꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯁꯤ ꯌꯥꯅꯤꯡꯂꯤꯕꯣꯏꯔꯦ, ꯇꯦꯡꯕꯥꯡꯕꯤꯔꯤꯕꯣꯏꯔꯦ꯫ ꯍꯩꯃꯥ ꯅꯨꯄꯤ, ꯅꯪꯕꯨ ꯅꯆꯥ ꯑꯁꯤ ꯆꯍꯤ ꯐꯅ ꯌꯥꯝꯁꯤꯜꯂꯛꯂꯕꯅꯤ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯅꯪꯅ ꯉꯥꯡꯂꯛꯂꯤꯕ ꯂꯥꯎꯔꯛꯂꯤꯕꯁꯦ ꯅꯆꯥ ꯑꯁꯤꯅ ꯅꯣꯡꯃꯇ ꯏꯟꯈ꯭ꯔꯕ꯭ꯔꯣ, ꯂꯧꯈ꯭ꯔꯕ꯭ꯔꯣ? ꯑꯗꯨꯅꯤ ꯃꯁꯦ ꯃꯤꯒꯤ ꯂꯨ ꯇꯣꯡꯗ ꯌꯥꯎꯔꯛꯂꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯇꯣ ꯉꯥꯡꯉꯨꯔꯅꯨ, ꯇꯞꯅ ꯏꯪꯅ ꯑꯃꯨꯛ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯕꯤꯅꯣ ꯃꯍꯥꯛꯇꯤ ꯃꯆꯥꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯕ ꯆꯠꯂꯤꯕ ꯂꯤꯆꯠ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯖꯗꯦ, ꯃꯤꯒꯤ ꯃꯆꯥꯅꯨꯄꯤ ꯎꯔꯒ ꯌꯥꯝꯅ ꯀꯜꯂꯛꯆꯩ꯫ ꯃꯦꯂꯩꯕꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯆꯤꯡ ꯂꯦꯝꯕ ꯏꯪ ꯇꯞꯄ ꯍꯥꯏꯕ ꯑꯗꯨ ꯌꯥꯝꯅ ꯄꯥꯝꯖꯩ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯋꯥ ꯑꯃ ꯃꯦꯂꯩꯗꯗꯤ ꯗꯥꯏ ꯂꯩꯇꯦ꯫ ꯃꯦꯂꯩ ꯏꯁꯧ ꯂꯥꯡꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯊꯕꯛ ꯇꯧꯔꯁꯨ ꯉꯥꯡ, ꯇꯧꯗ꯭ꯔꯁꯨ ꯉꯥꯡ,
ꯌꯨꯝꯗꯒ ꯑꯝꯇ ꯂꯩꯅꯤꯡꯗꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯐꯪꯗꯦꯕ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯆꯥꯟꯅꯗꯕ ꯏꯃꯨꯡꯁꯤꯗ ꯀꯃꯥꯏꯅ ꯄꯣꯛꯑꯝꯃꯤꯅꯣ ꯈꯪꯗꯦꯕ ꯑꯩ ꯃꯦꯂꯩ ꯉꯥꯡꯗꯨꯅ ꯂꯥꯛꯄ ꯑꯗꯨꯗ ꯆꯥꯎꯊꯣꯏꯒ ꯊꯦꯡꯅꯔꯦ ꯆꯥꯎꯊꯣꯏꯅ ꯃꯦꯂꯩ ꯀꯥꯏ ꯆꯠꯂꯤꯅꯣ ꯃꯥꯂꯪꯕ ꯍꯣꯏꯗ ꯀꯩꯗꯧꯕ ꯈꯪꯗꯦ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯒꯠꯂꯦ ꯃꯥꯒ ꯋꯥꯔꯤ ꯁꯥꯔꯒ ꯐꯩꯅ ꯇꯧꯕꯅꯦ ꯑꯗꯨ ꯅꯪꯗꯤ ꯀꯥꯏ ꯆꯠꯂꯤꯅꯣ ꯂꯧꯕꯨꯛꯇ ꯑꯗꯣ ꯅꯪ ꯃꯥꯂꯪꯕ ꯈꯣꯏꯗ ꯆꯪꯉꯨꯔꯅꯨꯗ ꯀꯩꯒꯤ ꯃꯥꯗꯣ ꯃꯣꯏ ꯃꯃꯥꯅ ꯅꯨꯄꯤ ꯊꯤꯍꯜꯂꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤ ꯊꯤꯔ ꯀꯩꯗꯧꯔꯒꯦ ꯃꯥ ꯅꯨꯄꯤ ꯊꯤꯕꯒ ꯑꯩꯈꯣꯏ ꯇꯤꯟꯅꯕꯒ ꯀꯩ ꯃꯤ ꯂꯩꯅꯒꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯨꯝ ꯆꯪꯉꯒ ꯊꯤꯍꯜꯂ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯕꯨꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯕ ꯃꯣꯏ ꯃꯃꯥꯗꯣ ꯑꯗꯨꯅ ꯅꯪꯒ ꯇꯤꯟꯅꯍꯟꯅꯤꯡꯗꯕ ꯃꯥꯜꯂꯦ ꯑꯩꯉꯣꯟꯗ ꯀꯩꯀꯩꯅꯣ ꯌꯥꯝꯅ ꯉꯥꯡꯕ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯁꯨꯝ ꯅꯪꯅ ꯅꯨꯄꯥ ꯁꯥꯖꯔꯁꯨ ꯃꯣꯏꯅꯗꯤ ꯑꯗꯨ ꯈꯟꯗꯕ ꯃꯥꯜꯂꯤ ꯑꯗꯣ ꯑꯩꯈꯣꯏꯕꯨꯗꯤ ꯏꯈꯪ ꯈꯪꯅꯕ ꯅꯣꯏ ꯑꯅꯤꯒꯤ ꯄꯨꯛꯆꯦꯜꯗꯣ ꯃꯦꯂꯩ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯃꯥꯁꯨ ꯃꯤꯅꯤ ꯏꯀꯥꯏꯕ ꯍꯪꯒꯣꯏꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯐꯥꯎꯏ ꯃꯦꯂꯩ ꯅꯨꯡꯉꯥꯏꯇꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ ꯆꯥꯎꯊꯣꯏ ꯃꯈꯥ ꯇꯥꯔꯛꯏ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗ ꯁꯨꯝ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏꯅꯗꯤ ꯍꯥꯏꯔꯨꯅꯨꯀꯣ ꯍꯣꯏ ꯑꯩ ꯆꯠꯂꯒꯦ ꯃꯦꯂꯩ ꯃꯈꯥ ꯇꯥꯔꯝꯗꯅ ꯂꯧꯕꯨꯛ ꯇꯝꯅ ꯆꯨꯝꯗ꯭ꯔꯤꯡ ꯂꯥꯛꯏ ꯃꯦꯂꯩ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯦꯂꯩ ꯃꯈꯣꯏ ꯑꯅꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄꯅꯤ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜ ꯑꯁꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯐꯥꯎꯈꯤꯗꯦ ꯑꯗꯨꯕꯨ ꯑꯎꯕ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯂꯥꯟꯅ ꯎꯔꯦ ꯍꯥꯏꯕ ꯈꯪꯂꯛꯏ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅꯁꯨ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯍꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯃꯦꯂꯩ ꯂꯧꯕꯨꯛ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯕ ꯌꯥꯕ ꯂꯩꯔꯕ ꯃꯇꯨꯡꯗ ꯍꯜꯂꯛꯏ ꯁꯣꯝꯗꯅ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯌꯧꯔꯗꯨꯅ ꯃꯥꯂꯪꯕ ꯃꯈꯣꯏꯅ ꯍꯦꯛ ꯍꯦꯛ ꯄꯨꯟꯕ ꯃꯐꯝ ꯑꯗꯨꯗ ꯃꯦꯂꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯒ ꯂꯣꯏꯅꯅ ꯀꯩꯅꯥꯍꯟꯕꯤ ꯈꯪꯏ ꯃꯆꯥꯅ ꯂꯩꯔꯝꯗꯕ ꯑꯁꯤꯗ ꯃꯦꯂꯩꯒ ꯄꯨꯟꯈꯤꯕ ꯇꯥꯔꯦ ꯍꯥꯏꯅ ꯊꯤꯕ ꯊꯣꯔꯛꯏ ꯃꯆꯥꯅ ꯂꯝꯄꯥꯛꯇꯨꯗ ꯑꯉꯥꯡ ꯃꯌꯥꯝꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯀꯩꯅꯥꯍꯟꯕꯤ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯂꯥꯎ ꯌꯨꯝ ꯆꯠꯁꯤ ꯂꯥꯎ ꯀꯩꯗꯧꯕꯅꯣ ꯏꯃꯥ ꯉꯥꯛꯇ ꯍꯪꯆꯤꯠ ꯂꯥꯡꯕꯁꯤꯗ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯂꯥꯛꯑꯣꯗꯤ ꯑꯁ ꯏꯃꯥꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ ꯀꯩꯅꯥꯍꯟꯕꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏ ꯆꯠꯂꯣ ꯅꯈꯣꯏꯁꯨ ꯀꯗꯥꯏꯗꯅꯣꯃ ꯁꯥꯟꯅꯔꯨꯆꯣ ꯇꯥ ꯃꯥꯂꯪꯕꯁꯦ ꯂꯨꯍꯣꯡꯒꯗꯧꯔꯕꯅꯤ ꯅꯈꯣꯏꯒ ꯄꯨꯟꯕ ꯌꯥꯗ꯭ꯔꯦ ꯃꯥꯂꯪꯕ ꯋꯥꯗꯨ ꯇꯥꯕꯗ ꯏꯉꯛꯉꯛꯏ ꯊꯤꯅꯥꯎꯅ ꯍꯔꯥꯎꯅ ꯑꯁꯦꯡꯕꯩꯔꯣ ꯃꯥꯕꯣ ꯑꯁꯦꯡꯕꯒꯤꯅꯤ ꯑꯗꯨꯅꯅꯦ ꯃꯇꯨꯡ ꯄꯨꯜꯂꯒꯅꯨ ꯑꯗꯨꯗꯤ ꯏꯆꯦ ꯃꯦꯂꯩꯗꯁꯨ ꯍꯥꯏꯔꯨꯒꯦ ꯍꯣꯏ ꯍꯥꯏꯔꯨꯆꯣ ꯆꯠꯂꯣ ꯊꯤꯅꯥꯎ ꯍꯔꯥꯎꯅ ꯆꯦꯟꯒꯦ ꯇꯧꯏ ꯃꯥꯂꯪꯕ ꯊꯤꯅꯥꯎꯕꯨ ꯇꯥꯞ ꯐꯥꯗꯨꯅ ꯊꯤꯅꯥꯎ ꯍꯥꯏꯔꯨꯅꯨ ꯅꯣꯏ ꯃꯥꯕꯣꯛꯅ ꯍꯥꯏꯖꯅꯩꯅꯤ ꯑꯩ ꯀꯩꯁꯨ ꯂꯨꯍꯣꯡꯉꯣꯏ ꯍꯩꯃ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯊꯤꯅꯥꯎ ꯆꯠꯂꯨ ꯍꯥꯏꯔꯨꯆꯣ ꯍꯥꯏꯗꯕ ꯌꯥꯗꯕꯅꯤ ꯀꯨꯏꯗ꯭ꯔꯕꯅꯤ ꯍꯣꯡꯒꯗꯧꯔꯤꯕꯁꯦ ꯃꯥꯂꯪꯕ ꯑꯉꯥꯡ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯋꯥ ꯍꯥꯏꯅꯤꯡꯗ꯭ꯔꯗꯨꯅ ꯊꯤꯅꯥꯎ ꯆꯠꯂꯣ ꯌꯥꯔꯦ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯑꯩꯁꯨ ꯆꯪꯉꯒꯦ ꯆꯠꯂꯣ ꯃꯥꯂꯪꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯈꯤꯗꯨꯅ ꯌꯨꯝꯗ ꯒꯝ ꯂꯥꯛꯏ ꯀꯩꯅꯥꯍꯟꯕꯤꯁꯨ ꯏꯟꯅꯔꯛꯏ ꯃꯥꯂꯪꯕ ꯃꯥꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯆꯪꯈꯤ ꯀꯩꯅꯥꯍꯟꯕꯤ ꯁꯨꯝ ꯏꯟꯅꯔꯛꯏ ꯑꯗꯨꯒ ꯃꯆꯥꯗ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝꯅ ꯐꯖꯩ ꯏꯃꯨꯡ ꯑꯗꯨꯁꯨ ꯉꯥꯏꯁꯦꯟ ꯑꯣꯏꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯏꯃꯨꯡꯅꯤ ꯏꯃꯥ ꯇꯥꯅꯤꯡꯗꯦ ꯑꯗꯨꯕꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥꯗꯨꯕꯨ ꯅꯆꯥꯗ ꯍꯥꯏꯔꯛꯀꯅꯨ ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯉꯜꯂꯤꯀꯥꯟꯁꯤꯗ ꯍꯥꯏꯗꯣꯛꯄꯤꯍꯧ ꯀꯔꯤ ꯅꯪꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ ꯅꯠꯇꯦ ꯅꯪ ꯅꯨꯄꯤ ꯊꯤꯗꯅ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯁꯤꯒ ꯅꯨꯄꯥ ꯁꯥꯕꯤ ꯃꯦꯂꯩ ꯍꯥꯏꯕ꯭ꯔꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤꯁꯤꯒ ꯂꯝꯄꯥꯛꯇ ꯈꯔ ꯐꯝ ꯃꯤꯋꯥ ꯈꯔ ꯉꯥꯡꯅ ꯂꯧꯕꯨꯛꯇ ꯈꯔ ꯆꯠ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯪ ꯏꯃꯥꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯑꯩꯅ ꯄꯨꯝꯅꯃꯛ ꯈꯪꯏ ꯑꯗꯨꯒ ꯑꯃꯅ ꯃꯦꯂꯩꯅ ꯏꯃꯥꯗ ꯀꯩꯗꯧꯔꯒꯦ ꯑꯃꯅꯁꯨ ꯃꯦꯂꯩꯗ ꯍꯥꯏꯔꯤꯁꯤꯕꯣ ꯀꯩꯗꯧꯅꯤ ꯃꯥꯕꯨ ꯅꯨꯄꯥꯔꯣ ꯅꯪꯒ ꯁꯨꯝ ꯇꯤꯟꯅꯗꯨꯅ ꯂꯩꯕ ꯌꯥꯒꯗ꯭ꯔꯕ ꯅꯪ ꯇꯥꯗ꯭ꯔꯣ ꯃꯃꯥꯗꯨꯅꯁꯨ ꯅꯪꯒ ꯇꯤꯟꯅꯩ ꯍꯥꯏꯅ ꯐꯨꯒꯤ ꯍꯥꯏꯔꯤꯗꯣ ꯌꯥꯔꯦ ꯏꯃꯥ ꯑꯩ ꯃꯥꯒ ꯇꯤꯟꯅꯗ꯭ꯔꯁꯨ ꯇꯣꯛꯑꯒꯦ ꯅꯨꯄꯤ ꯊꯤꯌꯣ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯔꯛꯀꯅꯨ ꯑꯗꯨꯁꯨ ꯌꯥꯔꯣꯏ ꯅꯨꯄꯤ ꯊꯤꯗꯕ ꯁꯨꯛꯌꯥ ꯌꯥꯗꯕꯅꯤ ꯌꯦꯡꯉꯨ ꯌꯨꯝꯁꯤꯗ ꯏꯊꯟꯇ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯀꯔꯤꯝꯇ ꯑꯋꯥꯕ ꯈꯪꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯕ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯍꯌꯦꯡꯅꯦ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯗꯕꯅꯤ ꯃꯥꯡꯒꯣꯜ ꯀꯥꯕꯒꯤ ꯑꯌꯥꯕ ꯅꯨꯃꯤꯠ ꯂꯧꯔꯨꯒꯗꯧꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯍꯦꯛ ꯄꯤꯔꯕ ꯅꯃꯥ ꯑꯩ ꯍꯥꯠꯄꯒꯤ ꯄꯥꯄꯗꯣ ꯅꯪꯅ ꯄꯨꯒꯗꯕꯅꯤ ꯈꯪꯉꯨ ꯑꯁꯤ ꯍꯥꯏꯔꯒ ꯀꯩꯅꯥꯍꯟꯕꯤ ꯃꯆꯥꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯈꯤ ꯃꯥꯂꯪꯕ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯊꯃꯣꯏ ꯑꯗꯨꯗ ꯆꯩꯅꯥ ꯐꯥꯎꯔꯛꯏ ꯀꯩꯅꯥꯍꯟꯕꯤ ꯑꯌꯨꯛ ꯉꯟꯅ ꯃꯨꯈꯤꯒꯤꯗ ꯂꯥꯛꯏ ꯃꯨꯈꯤ ꯇꯥꯔꯦ ꯏꯅꯦ ꯌꯦꯡꯉꯣꯏ ꯅꯪꯅ ꯍꯥꯏꯕꯗꯣ ꯍꯣꯔꯦꯟ ꯍꯦꯛꯇ ꯆꯠꯂꯨꯔꯁꯤ ꯑꯩꯅꯦ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯄꯥꯝꯗ꯭ꯔꯦ
ꯐꯔꯦꯅꯦ ꯏꯅꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯈꯔ ꯉꯟꯅ ꯍꯦꯛꯇ ꯂꯥꯛꯄꯤꯔꯣ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯒꯦ ꯀꯩꯅꯥꯍꯟꯕꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯠꯈꯤ ꯃꯨꯈꯤꯅ ꯁꯤꯟꯗꯨꯅ ꯃꯥꯂꯪꯕꯒꯤ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯅ ꯍꯥꯏꯅꯕꯅꯤ ꯃꯤ ꯐꯠꯇꯕ ꯃꯁꯦꯟꯗꯤ ꯃꯄꯥ ꯃꯄꯥ ꯁꯦꯝꯗꯨꯅ ꯇꯤꯟꯅꯩ ꯄꯨꯜꯂꯤ ꯍꯥꯏꯕꯗꯨꯅꯤ ꯃꯦꯂꯩ ꯕꯥꯔꯇꯤꯟ ꯑꯃ ꯄꯥꯏꯔꯗꯨꯅ ꯂꯕꯨꯛ ꯑꯗꯨꯗ ꯁꯟꯊꯤ ꯀꯟꯅ ꯈꯨꯜꯂꯤ ꯃꯥꯂꯪꯕꯁꯨ ꯇꯥꯟ ꯆꯥꯅꯔꯨꯗꯨꯅ ꯊꯣꯛꯂꯛꯄꯒ ꯈꯣꯡꯒ꯭ꯔꯥꯎ ꯑꯃꯒ ꯂꯕꯨꯛ ꯑꯗꯨꯗ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯃꯦꯂꯩꯅꯤꯅꯦ ꯈꯪꯅꯤ ꯂꯛꯅꯒꯤ ꯃꯥꯂꯪꯕ ꯁꯪꯕꯟ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯄꯥꯛꯊꯈ꯭ꯔꯦ ꯃꯥꯂꯪꯕ ꯃꯅꯥꯛꯇ ꯇꯥꯕ ꯇꯦꯝꯄꯥꯛ ꯂꯩꯇꯨꯝ ꯑꯃ ꯈꯨꯟꯗꯨꯅ ꯃꯦꯂꯩꯕꯨ ꯂꯛꯅꯔꯛꯏ ꯃꯦꯂꯩ ꯂꯩꯇꯨꯝ ꯑꯗꯨꯅ ꯃꯅꯒꯟꯗ ꯄꯥꯟꯗꯨꯅ ꯑꯌꯣ ꯃꯦꯂꯩ ꯑꯀꯣꯏꯕꯗꯨ ꯀꯅꯥ ꯀꯅꯥ ꯂꯩ ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯕꯗꯨꯗ ꯀꯅꯥꯝ ꯂꯩꯇꯦꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯂꯩꯇꯨꯝꯅꯤꯅꯦ ꯑꯁ ꯅꯥꯒ꯭ꯔꯦꯗ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ ꯃꯦꯂꯩ ꯂꯕꯨꯛ ꯑꯗꯨꯗ ꯁꯟꯊꯤ ꯊꯤꯗꯨꯅ ꯁꯟꯊꯤ ꯈꯨꯜꯂꯛꯏ ꯃꯥꯂꯪꯕ ꯑꯃꯨꯛꯁꯨ ꯂꯩꯇꯨꯝ ꯑꯃꯅ ꯂꯪꯂꯛꯏ ꯍꯟꯗꯛꯁꯨ ꯃꯦꯂꯩꯒꯤ ꯅꯤꯡꯗꯨꯗ ꯄꯥꯜꯂꯤ ꯃꯦꯂꯩ ꯃꯊꯨꯟ ꯑꯗꯨ ꯅꯥꯟꯗꯨꯅ ꯑꯌꯣ ꯅꯥꯒ꯭ꯔꯦꯗ ꯀꯅꯥꯃꯛꯇꯤ ꯑꯣꯏꯔꯤꯒꯕ ꯃꯦꯂꯩ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯥꯂꯪꯕ ꯃꯥꯗꯤ ꯃꯦꯂꯩꯒꯤ ꯃꯇꯧꯗꯨꯗ ꯍꯔꯥꯎꯅ ꯃꯆꯤꯟ ꯑꯗꯨ ꯃꯦꯟꯗꯨꯅ ꯊꯤꯛ ꯊꯤꯛ ꯅꯣꯛꯏ ꯃꯥꯂꯪꯕ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩꯔꯨꯔꯒ ꯑꯃꯨꯛꯁꯨ ꯂꯪꯂꯛꯏ ꯑꯗꯨꯒ ꯍꯟꯗꯛꯃꯨꯛꯇꯤ ꯄꯥꯟꯗ꯭ꯔꯦ ꯃꯦꯂꯩꯒꯤ ꯃꯈꯣꯡ ꯃꯅꯥꯛꯇ ꯑꯣꯏꯅ ꯄꯥꯜꯂꯔꯦ ꯃꯦꯂꯩ ꯁꯥꯎꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯐꯩ ꯐꯩ ꯇꯧꯒꯦꯕ ꯑꯩꯅ ꯃꯦꯂꯩ ꯁꯟꯊꯤ ꯈꯨꯕꯥꯝ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯄꯟ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯃꯥꯂꯪꯕ ꯃꯊꯟꯇ ꯑꯦ ꯄꯥꯟꯗꯦꯅꯦ ꯈꯪꯅꯤ ꯍꯟꯗꯛꯇꯤ ꯑꯃꯨꯛ ꯊꯣꯝꯇꯠꯀꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯇꯨꯝ ꯃꯥꯕ ꯀꯟꯅ ꯂꯥꯛꯅꯔꯤ ꯃꯥꯂꯪꯕꯅ ꯂꯩꯇꯨꯝ ꯑꯃ ꯍꯦꯛ ꯐꯪꯕꯒ ꯊꯥꯒꯦ ꯍꯥꯏꯅ ꯅꯣꯡꯈꯠꯂꯛꯄꯗ ꯃꯃꯥꯏꯗꯨꯗ ꯃꯦꯂꯩꯒꯤ ꯁꯟꯊꯤ ꯈꯨꯕꯥꯝ ꯑꯃ ꯊꯥꯖꯤꯜꯂꯛꯏ ꯃꯥꯂꯪꯕ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯃꯃꯥꯏꯗꯨ ꯁꯨꯒꯠꯇꯨꯅ ꯑꯦ ꯃꯦꯂꯦ ꯁꯤꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯃꯦꯂꯩ ꯃꯥꯂꯪꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯤꯊ ꯁꯤꯊ ꯅꯣꯛꯇꯨꯅ ꯐꯔꯩꯅꯤ ꯁꯤ ꯑꯣꯏꯗꯤ ꯌꯥꯝ ꯂꯪꯅꯤꯡꯈꯣꯗꯅ ꯃꯥꯂꯪꯕ ꯃꯃꯥꯏꯗꯒꯤ ꯁꯟꯊꯤꯗꯨ ꯇꯩꯊꯣꯛ ꯇꯩꯊꯣꯛꯇꯨꯅ ꯑꯗꯨ ꯑꯣꯏꯁꯨ ꯅꯪꯁꯨ ꯁꯤꯐꯥꯎꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯍꯣ ꯑꯗꯨ ꯐꯥꯎꯕ ꯋꯥꯠꯂꯕꯅꯤ ꯈꯪꯉꯕ ꯃꯤꯒꯤ ꯅꯤꯡꯁꯤꯗ ꯀꯌꯥꯝ ꯅꯥꯏ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯅꯪꯁꯨ ꯂꯩꯇꯨꯝꯅ ꯊꯥꯔꯛꯄ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯃꯍꯤꯛꯀ ꯂꯣꯏ ꯆꯪꯉꯝꯃꯅꯤ ꯌꯦꯡꯉꯨꯅꯦ ꯑꯁꯨꯛ ꯅꯝꯊꯤꯕꯁꯤꯕꯨ ꯅꯪꯁꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏꯗꯒꯤ ꯁꯟꯊꯤ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯃꯦꯂꯩꯗ ꯊꯣꯝꯖꯤꯜꯂꯛꯏ ꯃꯦꯂꯩ ꯕꯥꯔꯇꯤꯟꯗꯨ ꯄꯥꯏꯗꯨꯅ ꯍꯧ ꯊꯥꯗꯅ ꯆꯦꯟꯈꯤ ꯆꯦꯜꯂꯨ ꯆꯦꯜꯂꯨ ꯂꯩꯔꯝꯃꯣꯕ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯃꯦꯂꯩ ꯐꯅ ꯌꯥꯡꯅ ꯆꯦꯟꯈ꯭ꯔꯦ ꯃꯥꯂꯪꯕ ꯑꯣꯏꯔꯔꯣꯏ ꯈꯜꯂꯗꯨꯅ ꯁꯣꯔꯣꯛ ꯃꯌꯥꯏꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯃꯥꯂꯪꯕ ꯃꯃꯥꯏꯗꯨ ꯇꯩꯊꯣꯛ ꯇꯩꯊꯣꯛꯇꯨꯅ ꯌꯨꯝꯗ ꯍꯜꯂꯛꯏ ꯃꯃꯥ ꯏꯕꯦꯝꯃꯅ ꯍꯜꯂꯛꯄꯒ ꯑꯣꯛꯅꯔꯨꯔꯦ ꯀꯩꯅꯥꯍꯟꯕꯤ ꯉꯛꯅ ꯀꯩꯅꯣꯅꯦ ꯃꯥꯂꯪꯕ ꯅꯪꯕꯣ ꯁꯟꯗꯒ ꯋꯥꯏꯁꯜꯂꯨꯔꯕ꯭ꯔꯣ ꯇꯧꯔꯤꯗꯨꯅ ꯀꯥꯏꯗꯩꯅꯣꯗ ꯏꯃꯥ ꯍꯩꯃꯥ ꯌꯦꯡꯉꯨꯅꯦꯍꯦ ꯁꯤꯕꯨ ꯁꯟꯊꯤꯒꯤ ꯁꯟꯊꯤ ꯉꯥꯛꯇ ꯉꯥꯏꯔꯦ ꯅꯠꯇꯦ ꯅꯪꯕꯨ ꯀꯩꯗꯧꯔꯨꯔꯒꯦ ꯍꯥꯏꯋꯥꯅꯤꯅꯦꯍꯦ ꯃꯤꯒꯤ ꯁꯟꯒ ꯍꯨꯔꯥꯜꯂꯨꯔꯤꯕ꯭ꯔꯥꯕ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯃꯥꯂꯪꯕ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯆꯪꯈꯤꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯇꯥꯊꯣꯛꯅꯕ ꯂꯥꯛꯅꯔꯤ ꯀꯩꯅꯥꯍꯟꯕꯤꯅ ꯑꯃꯨꯛꯀꯁꯨ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯋꯥꯅꯤꯅꯦꯍꯦ ꯃꯦꯂꯩꯅ ꯇꯧꯔꯝꯃꯤꯅꯤ ꯀꯔꯤ ꯃꯦꯂꯩꯅꯕ ꯅꯠꯇꯦ ꯑꯩ ꯇꯨꯁꯟꯕ ꯃꯥꯅꯤ ꯃꯗꯨꯒꯤ ꯑꯉꯥꯡ ꯑꯗꯨꯅ ꯁꯣꯏꯗꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯃꯊꯣꯡ ꯆꯥꯈꯤꯗ꯭ꯔꯕ ꯑꯉꯥꯡꯅꯤ ꯈꯪꯅꯤꯗꯅ ꯉꯁꯤꯗꯤ ꯑꯩ ꯇꯧꯒꯦꯕ ꯀꯩꯅꯥꯍꯟꯕꯤ ꯆꯥꯎꯅ ꯃꯦꯂꯩꯒꯤꯗ ꯂꯥꯛꯏ ꯃꯥꯂꯪꯕ ꯃꯥꯁꯨ ꯀꯔꯤ ꯅꯨꯡꯒꯤꯅꯣ ꯍꯥꯏꯕꯗꯨ ꯍꯦꯛ ꯊꯣꯛꯂꯦ ꯀꯩꯅꯥꯍꯟꯕꯤ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯁꯥꯎꯅ ꯍꯥꯏ ꯕꯤꯅꯣ ꯊꯣꯔꯛꯎ ꯂꯥꯎ ꯇꯥꯕ꯭ꯔꯣ ꯊꯣꯔꯛꯎ ꯂꯥꯎꯑꯣ ꯕꯤꯅꯣ ꯂꯥꯎꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯀꯗꯥꯏ ꯅꯆꯥꯅꯨꯄꯤ ꯉꯥ ꯃꯔꯛ ꯁꯥ ꯃꯔꯛꯇꯣ ꯀꯧꯊꯣꯔꯛꯑꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯆꯦ ꯏꯕꯦꯝꯃ ꯅꯣꯏꯁꯨ ꯉꯥꯏ ꯅꯆꯥꯅꯨꯄꯤꯁꯤ ꯈꯔ ꯋꯥꯔꯛꯑꯣ ꯅꯨꯄꯤ ꯑꯃꯒꯤ ꯃꯆꯠꯂ ꯌꯦꯡꯉꯨ ꯃꯥꯅ ꯇꯧꯔꯤꯕ ꯑꯁꯤ ꯕꯤꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯏꯉꯥꯎ ꯉꯥꯎꯅ ꯃꯥꯂꯪꯕꯁꯨ ꯆꯦꯜꯂꯛꯇꯨꯅ ꯂꯩꯔꯔꯦ ꯏꯃꯥ ꯌꯥꯔꯦ ꯆꯠꯁꯤꯜꯂꯛꯑꯣ ꯍꯥꯏꯕ ꯑꯩꯅ ꯁꯣꯏꯕꯅꯦ ꯍꯥꯏꯕ ꯕꯤꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃ ꯈꯪꯗ꯭ꯔꯒꯁꯨ ꯃꯆꯥꯒ ꯀꯔꯤꯅꯣꯃ ꯇꯧꯔꯝꯂꯒꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯕꯤꯅꯣ ꯁꯥꯎꯅ ꯍꯥꯏ ꯃꯦꯂꯩ ꯊꯣꯔꯛꯎ ꯂꯥꯎ ꯊꯣꯔꯛꯑꯣ ꯃꯦꯂꯩꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ ꯁꯨꯃꯥꯡꯗꯨꯗ ꯂꯩꯔꯝꯕ ꯑꯗꯨꯗ ꯉꯛꯅ ꯏꯃꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯕꯒꯦ ꯅꯪꯅ ꯀꯩꯗꯧꯔꯝꯃꯤ ꯍꯥ ꯃꯤꯒꯤ ꯃꯃꯥ ꯂꯥꯛꯏꯕꯁꯦ ꯅꯪꯅ ꯀꯔꯤ ꯇꯧꯔꯝꯒꯦ ꯃꯥꯂꯪꯕꯅ ꯑꯣꯏꯅ ꯏꯟꯗꯣꯝꯆꯥ ꯑꯩꯅ ꯁꯣꯏꯕꯅꯤ ꯃꯦꯂꯩꯗ ꯑꯩꯅ ꯂꯛꯅꯔꯨꯕꯒꯤꯅꯤ ꯏꯃꯥꯅ ꯁꯨꯝ ꯍꯥꯏꯖꯔꯤꯕꯅꯤ ꯁꯥꯎꯕꯤꯒꯅꯨ ꯑꯩꯈꯣꯏ ꯃꯁꯦꯜ ꯐꯥꯒꯤ ꯇꯧꯅꯕꯅꯤ ꯀꯩꯅꯥꯍꯟꯕꯤꯅ ꯑꯃꯨꯛ ꯀꯔꯤꯒꯤ ꯍꯥꯏꯖꯕ ꯍꯥ ꯅꯃꯥꯏꯗꯨꯗ ꯁꯟꯊꯤ ꯕꯣꯔꯥ ꯑꯃ ꯅꯝꯗꯨꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯂꯥꯛꯏꯕꯗꯨꯕꯨ ꯃꯗꯨꯕꯨ ꯐꯥꯒꯤꯔꯣ ꯕꯤꯅꯣꯁꯨ ꯁꯥꯎꯗꯨꯅ ꯃꯆꯥꯗ ꯅꯪꯗꯤ ꯀꯔꯤꯒꯤ ꯃꯤꯒꯤ ꯃꯃꯥꯏꯗ ꯁꯟꯊꯤ ꯊꯣꯡꯃꯨꯔꯤꯕ ꯍꯥ ꯐꯥꯒꯤ ꯇꯧꯔꯤꯔꯕ ꯑꯗꯨꯕꯨ ꯐꯥꯒꯤꯔꯣ
ꯏꯃꯥ ꯃꯥꯅ ꯕꯤꯅꯣ ꯋꯥ ꯃꯈꯥ ꯇꯥꯕ ꯅꯪꯗꯦ ꯃꯦꯂꯩꯒꯤ ꯃꯆꯤꯟ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯈꯤ ꯑꯗꯨꯒ ꯅꯆꯤꯟꯗꯣ ꯈꯨꯝꯃꯛꯀꯅꯨ ꯅꯪ ꯄꯣꯛꯇꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗꯅꯦ ꯑꯩꯁꯦ ꯃꯤꯃꯥꯡ ꯐꯝꯃꯕꯅꯤ ꯀꯩꯁꯨ ꯅꯠꯇꯕ ꯁꯟꯊꯤ ꯕꯥꯔꯇꯤꯟ ꯑꯃꯇꯪ ꯈꯨꯜꯂꯨꯆꯣ ꯍꯥꯏꯕꯁꯤꯗ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥ ꯇꯧꯅꯔꯤꯕꯁꯤ ꯀꯔꯤꯅꯣꯕ ꯀꯩꯅꯥꯍꯟꯕꯤ ꯃꯥꯗꯤ ꯇꯧꯔꯤꯕꯗꯣ ꯀꯂꯛ ꯄꯦꯜꯂꯤ ꯃꯥꯂꯪꯕ ꯃꯥꯗꯅ ꯆꯩꯅꯥ ꯐꯥꯎꯖꯕꯅꯤ ꯀꯩꯅꯥꯍꯟꯕꯤ ꯀꯂꯛ ꯄꯦꯟꯅ ꯈꯔ ꯈꯔꯁꯨ ꯋꯥꯔꯛꯎ ꯌꯦꯡꯉꯨ ꯂꯩꯀꯥꯏꯁꯤꯗ ꯃꯥꯗꯧꯅ ꯇꯧꯕ ꯀꯅꯥ ꯌꯥꯎꯒꯦ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯈꯣꯏꯁꯦ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯌꯥꯔꯕ ꯉꯥꯛꯇꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯅ ꯑꯣꯏꯔꯤꯉꯩꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤꯅꯦ ꯃꯗꯨꯒꯤ ꯃꯇꯝꯗꯣ ꯌꯥꯝꯅ ꯍꯦꯟꯈ꯭ꯔꯦ ꯃꯥꯂꯪꯕ ꯃꯃꯤꯠ ꯏꯔꯥ ꯆꯦꯜꯂꯛꯏ ꯃꯦꯂꯩꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯅꯣꯟꯊꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯕꯤꯅꯣ ꯁꯥꯎꯅ ꯍꯣꯏ ꯍꯣꯏ ꯏꯆꯥꯅ ꯂꯥꯛꯑꯒ ꯍꯧꯔꯕ ꯇꯧꯔꯕ ꯉꯥꯛꯇ ꯑꯣꯏꯔꯝꯒꯅꯤ ꯅꯆꯥꯅꯨꯄꯥꯗꯨꯗꯤ ꯀꯔꯤꯃꯠꯇ ꯌꯥꯎꯔꯝꯂꯣꯏ ꯍꯣ ꯑꯗꯨꯅꯕꯨ ꯍꯥꯏꯔꯤꯁꯤꯅꯤ ꯇꯤꯟꯅꯍꯜꯂꯒꯨꯝꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤꯁꯨꯅꯦ ꯂꯨꯍꯣꯡꯂꯅꯤ ꯅꯆꯥꯅꯨꯄꯤ ꯐꯥꯖꯤꯟꯕꯤꯔꯣ ꯍꯌꯦꯡ ꯃꯤꯒꯤ ꯃꯧꯗꯣ ꯂꯥꯛꯑꯒꯅꯦ ꯍꯧꯖꯤꯛꯀꯤ ꯂꯤꯆꯠ ꯑꯁꯦ ꯁꯨꯝ ꯇꯧꯔꯒꯗꯤ ꯋꯥ ꯀꯥꯏꯅꯔꯛꯀꯅꯤ ꯋꯥ ꯌꯥꯝꯅꯔꯛꯀꯅꯤꯕꯣ ꯏꯕꯦꯝꯃ ꯑꯣ ꯍꯣꯏ 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 ꯐꯥꯖꯤꯟꯖꯔꯒꯦ ꯌꯧꯕꯤꯔꯣ ꯏꯆꯥꯅ ꯂꯥꯟꯈꯤꯕ ꯉꯥꯛꯇꯅꯤ ꯅꯆꯥꯅꯨꯄꯥ ꯑꯐꯕꯁꯦ ꯄꯨꯕꯤꯈ꯭ꯔꯣ ꯌꯥꯔꯦ ꯂꯦꯡꯕꯤꯔꯣ ꯂꯩꯀꯥꯏꯒꯤ ꯃꯃꯥꯡꯗꯅꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯏꯀꯥꯏꯖꯩ ꯏꯁ ꯅꯈꯣꯏꯗꯔꯣ ꯏꯀꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯗꯤ ꯏꯀꯥꯏꯗ꯭ꯔꯦꯍꯦ ꯃꯥꯂꯪꯕ ꯑꯅꯤꯗꯨꯅ ꯀꯟꯅ ꯁꯨꯝ ꯈꯟꯅꯔꯛꯄ ꯑꯗꯨꯗ ꯃꯃꯥꯕꯨ ꯆꯤꯡꯗꯨꯅ ꯏꯃꯥ ꯂꯥꯛꯑꯣ ꯍꯥꯏꯕ ꯌꯥꯔꯦ ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯥꯛꯑꯣꯕ ꯑꯩꯅ ꯁꯣꯏꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯏꯃꯥ ꯃꯥꯂꯪꯕ ꯃꯃꯥꯕꯨ ꯅꯝꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯏ ꯕꯤꯅꯣ ꯁꯥꯎꯅ ꯃꯆꯥꯗ ꯀꯩꯁꯨ ꯅꯠꯇꯕꯁꯤꯗ ꯐꯔꯤꯅꯤ ꯅꯪ ꯃꯁꯤꯗ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯐꯅ ꯀꯨꯏꯔꯕꯅꯤ ꯍꯥꯏꯕ ꯃꯤꯅ ꯀꯩꯁꯨ ꯂꯩꯇ ꯂꯩꯇꯅ ꯉꯥꯡꯕꯁꯦ ꯅꯪ ꯄꯥꯝꯕ ꯅꯠꯇ꯭ꯔꯕ ꯅꯁꯨꯡ ꯅꯃꯥꯟꯅꯕꯤꯁꯤꯡꯒ ꯇꯤꯟꯅꯕ ꯑꯣꯏꯔꯗꯤ ꯁꯤ ꯊꯣꯛꯈꯤꯗ꯭ꯔꯣ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗꯕ꯭ꯔꯣ ꯅꯪ ꯍꯥ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗꯕ꯭ꯔꯣ ꯃꯦꯂꯩ ꯉꯁꯤꯗꯤ ꯅꯣꯡꯃꯇ ꯇꯥꯔꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯄꯤ ꯑꯗꯨ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯇꯥꯔꯛꯂꯤ ꯃꯥꯂꯪꯕꯒꯤ ꯃꯃꯥꯡ ꯑꯗꯨꯗꯁꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯏꯀꯥꯏꯔꯤ ꯃꯥꯂꯪꯕ ꯃꯃꯥꯗ ꯁꯥꯎꯅ ꯏꯃꯥ ꯋꯥꯈꯜ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯑꯩꯅ ꯁꯣꯏꯕꯅꯦ ꯍꯥꯏꯕꯅꯤ ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯔꯕꯗꯨꯗ ꯃꯤꯒꯤ ꯃꯆꯥꯗꯨꯗ ꯇꯥꯏꯅꯔꯤꯗꯨ ꯀꯩꯒꯤꯅꯣ ꯍꯩ ꯃꯁꯤꯗ ꯊꯣꯛꯅꯅꯕ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯥꯒ ꯄꯨꯟꯒꯅꯨ ꯍꯥꯏꯗꯅ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯄꯨꯜꯂꯔꯣꯏ ꯋꯥꯏ ꯑꯃ ꯁꯪꯉꯦꯗꯅ ꯁꯦ ꯏꯃꯥꯁꯨ ꯑꯩꯒꯤ ꯃꯥꯏ ꯀꯔꯤꯃꯠꯇ ꯌꯦꯡꯖꯕꯅꯤꯅꯦ ꯑꯩꯁꯨ ꯏꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯂꯣꯏꯅꯃꯛ ꯇꯧꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯂꯪꯕ ꯁꯥꯎꯅ ꯊꯣꯛꯂꯛꯏ ꯀꯩꯅꯥꯍꯟꯕꯤ ꯁꯥꯎꯅ ꯍꯩꯃꯥ ꯀꯌꯥꯝꯇꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯍꯥꯏ ꯅꯪꯅꯦ ꯑꯩ ꯍꯥꯠꯄꯒꯤ ꯄꯥꯞꯄꯨ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪ ꯈꯪꯉꯕ ꯅꯪ ꯍꯥꯏꯁꯤꯅꯤ ꯅꯪ ꯃꯁꯤ ꯈꯣꯏꯗꯧꯁꯤ ꯁꯥꯎꯅꯤꯡꯉꯤꯗ ꯑꯩ ꯃꯥꯂꯪꯕ ꯆꯥꯎꯊꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯐꯃꯨꯡ ꯑꯗꯨꯗ ꯂꯣꯡꯅ ꯍꯤꯞꯊꯈꯤ ꯆꯥꯎꯊꯣꯏ ꯃꯥꯂꯪꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯪꯅꯤꯡꯅ ꯃꯥꯂꯪꯕ ꯀꯩꯗꯧꯔꯒꯦ ꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯌꯣꯕ ꯃꯥꯂꯪꯕ ꯋꯥꯔꯤ ꯄꯨꯝꯕ ꯅꯨꯡꯉꯥꯏꯇꯅ ꯂꯤꯔꯛꯏ ꯆꯥꯎꯊꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯅ ꯑꯁ ꯑꯗꯨꯗꯤ ꯃꯣꯏꯁꯨ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯗꯨꯅꯤ ꯃꯦꯂꯩꯗꯣ ꯑꯩꯕꯨ ꯌꯥꯝ ꯋꯥꯔꯧꯔꯝꯒꯅꯤ ꯑꯗꯨ ꯅꯪ ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯈꯜꯂꯤꯅꯣ ꯏꯃꯥꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯁꯨ ꯍꯥꯏꯔꯛꯏꯁꯦ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯑꯩ ꯁꯨꯡꯅꯨꯡ ꯂꯨꯍꯣꯡꯉꯣꯏ ꯑꯩ ꯃꯦꯂꯩ ꯅꯠꯇꯅ ꯂꯨꯍꯣꯡꯉꯣꯏ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯑꯋꯣꯏꯕꯩꯔꯣ ꯑꯁꯦꯡꯕꯅꯤ ꯅꯠꯇꯦ ꯅꯪ ꯍꯥꯟꯅꯗꯒꯤ ꯃꯦꯂꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯣ ꯅꯨꯡꯁꯤꯗꯦ ꯑꯗꯨꯕꯨ ꯅꯣꯏ ꯃꯌꯥꯝꯅ ꯅꯝꯗꯅ ꯅꯨꯡꯁꯤꯍꯜꯂꯤ ꯑꯩ ꯃꯥ ꯅꯠꯇꯅ ꯀꯅꯥꯝꯇꯒ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯔꯣꯏ ꯍꯦꯔꯥ ꯅꯪꯁꯨ ꯑꯗꯨꯗꯤ ꯃꯦꯂꯩꯅꯁꯨ ꯀꯩꯁꯨ ꯌꯥꯔꯛꯑꯣꯏ ꯌꯥꯗꯁꯅꯨ ꯃꯥ ꯅꯨꯄꯤꯅꯤ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯃꯥꯒꯤ ꯊꯃꯣꯏ ꯍꯛꯆꯥꯡ ꯏꯍꯨꯜ ꯈꯨꯗꯤꯡꯃꯛ ꯅꯨꯄꯤꯅꯤ ꯑꯩꯒꯤ ꯑꯁꯣꯟꯕ ꯏꯇꯧ ꯑꯁꯦꯡꯕ ꯊꯃꯣꯏ ꯑꯁꯤꯕꯨ ꯎꯕꯗ ꯃꯥ ꯁꯣꯏꯗꯅ ꯄꯪꯊꯖꯈꯤꯅꯤ ꯑꯣꯏꯔꯔꯣꯏ ꯑꯗꯨꯒꯤ ꯋꯥ ꯑꯃꯅꯦ ꯑꯣꯏꯗꯧ ꯃꯥꯟꯗꯦꯀꯣ ꯃꯃꯥ ꯄꯨꯛꯅꯨꯡꯗꯒꯤ ꯇꯧꯔꯛꯏꯕ ꯑꯣꯏꯔꯛꯏꯕꯗꯨꯕꯨ ꯍꯣꯠꯅꯗꯨꯅꯗꯤ ꯌꯦꯡꯒꯅꯤ ꯃꯁꯤꯗ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯃꯥꯌꯣꯛ ꯌꯥꯒꯅꯤ ꯑꯩ ꯅꯨꯄꯥꯅꯤ ꯑꯩ ꯇꯁꯦꯡꯅ ꯏꯃꯥꯕꯨ ꯋꯥꯔꯧꯏ ꯍꯥꯏ ꯇꯥꯅꯤꯡꯗꯦ ꯏꯃꯥꯗꯕꯨ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯆꯥꯎꯊꯣꯏ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯄꯗ ꯅꯪꯅꯁꯨ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯨ ꯄꯥꯡꯅꯤ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ ꯃꯦꯂꯩꯁꯨ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯃꯥꯏꯊꯣꯡꯗ ꯎꯠꯇꯦ ꯃꯍꯧꯁꯥꯒꯨꯝ ꯃꯄꯥꯒ ꯂꯧꯕꯨꯛꯇ ꯂꯥꯛꯏ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯃꯥꯂꯪꯕꯁꯨ ꯃꯦꯂꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯒ ꯃꯇꯥꯡ ꯆꯥꯅꯔꯦ ꯆꯥꯎꯊꯣꯏꯅ ꯃꯦꯂꯩꯗꯤ ꯂꯥꯛꯑꯅꯤ ꯑꯗꯣ ꯃꯄꯥꯒ ꯂꯥꯛꯏ ꯌꯥꯅꯤ ꯄꯥꯕꯨꯡꯗꯤ ꯌꯥꯝ ꯐꯕꯅꯤ ꯆꯠꯂꯣ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯍꯥꯏꯔꯨꯆꯣ ꯆꯠꯂꯣꯕ ꯅꯪꯕꯨ ꯃꯄꯥ ꯌꯥꯎꯔꯤꯉꯩꯁꯤꯗ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯆꯠꯂꯣ
ꯃꯥꯂꯪꯕ ꯆꯥꯎꯊꯣꯏꯕꯨ ꯂꯥꯛꯇꯅ ꯏꯟꯁꯤꯜꯂꯤ ꯆꯥꯎꯊꯣꯏ ꯏꯕꯣꯍꯜ ꯑꯃꯗꯤ ꯃꯤꯂꯩꯒꯤ ꯃꯥꯡ ꯑꯗꯨꯗ ꯆꯣꯡꯁꯤꯜꯂꯔꯤ ꯍꯥꯏ ꯆꯥꯎꯊꯣꯏ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯨ ꯄꯥꯕꯨꯡ ꯀꯩꯁꯨ ꯇꯧꯗꯦꯗ ꯃꯥꯂꯪꯕꯅ ꯃꯦꯂꯩꯅ ꯑꯣꯏꯅ ꯇꯥꯞ ꯑꯣꯛꯇꯨꯅ ꯃꯥꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯈꯪꯗꯦ ꯁꯨꯝ ꯋꯥ ꯑꯃꯇ ꯃꯦꯂꯩ ꯈꯔꯒ ꯁꯥꯎꯅꯤꯡꯕꯒ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯃꯥꯂꯪꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯅꯪꯅ ꯑꯩ ꯀꯧꯋꯦ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯥ ꯃꯥꯂꯪꯕ ꯃꯦꯂꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯤꯕꯅ ꯂꯣꯏꯔꯦ ꯃꯥꯂꯪꯕ ꯃꯈꯣꯜ ꯑꯗꯨ ꯅꯤꯛꯇꯨꯅ ꯑꯧ ꯍꯣꯏ ꯀꯔꯤꯒꯤ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯅꯣꯏ ꯅꯃꯥꯗꯣ ꯑꯃꯨꯛ ꯂꯥꯛꯍꯟꯒꯦ ꯍꯥꯏꯔꯣ ꯑꯗꯨꯏꯅꯗꯤ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯁꯨꯝꯃꯗꯤ ꯀꯩꯅꯣ ꯑꯩ ꯅꯪꯒ ꯇꯤꯟꯅꯔꯔꯣꯏ ꯍꯌꯦꯡꯗꯒꯤ ꯑꯩꯉꯣꯟꯗ ꯀꯧꯔꯛꯀꯅꯨ ꯑꯩꯁꯨ ꯀꯧꯔꯣꯏ ꯅꯨꯄꯤꯁꯨ ꯊꯤꯗꯣꯔꯤꯗꯥꯏꯅꯦ ꯊꯤꯈ꯭ꯔꯣꯗꯅ ꯊꯨꯅ ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯂꯩ ꯆꯠꯀꯦ ꯇꯧꯏ ꯃꯥꯂꯪꯕ ꯈꯪꯍꯧꯗꯅ ꯃꯦꯂꯩꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯐꯥꯏ ꯑꯗꯨꯒ ꯉꯥꯏꯈꯣ ꯑꯥꯏ ꯈꯨꯗꯥꯡꯗꯒ ꯄꯥꯏꯅꯦ ꯊꯥꯗꯣ ꯍꯥꯏꯕꯅꯦ ꯃꯥꯂꯪꯕ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯏ ꯑꯗꯨꯒ ꯃꯦꯂꯩ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯅꯪ ꯑꯩꯕꯨ ꯁꯥꯎꯔꯛꯀꯅꯨ ꯑꯩ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯂꯨꯍꯣꯡꯕꯁꯤ ꯄꯥꯝꯗꯦ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯝꯇ ꯌꯥꯕꯤꯌꯨ ꯃꯦꯂꯩ ꯋꯥꯍꯩ ꯑꯗꯨꯅ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯁꯥꯎꯅ ꯃꯥꯂꯪꯕꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯛꯏ ꯈꯪꯕ꯭ꯔꯥ ꯅꯪ ꯍꯥ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯁꯦ ꯅꯪꯅ ꯀꯩꯅꯦꯅ ꯈꯟꯒꯦ ꯍꯥ ꯆꯠꯂꯣ ꯅꯁꯛꯇꯣ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯎꯠꯂꯛꯀꯅꯨ ꯑꯩ ꯅꯪꯕꯨ ꯎꯅꯤꯡꯗꯤꯌꯦ ꯊꯨꯏ ꯃꯦꯂꯩ ꯁꯥꯎꯅ ꯄ꯭ꯔꯞ ꯂꯥꯛꯏ ꯑꯅꯤꯗꯨꯁꯨ ꯎꯔꯤꯕꯅꯤ ꯆꯥꯎꯊꯣꯏꯗꯤ ꯀꯤꯅ ꯃꯥꯂꯪꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯏꯕꯣꯍꯜꯅ ꯃꯆꯥꯗ ꯃꯦꯂꯩ ꯀꯔꯤꯒꯤꯅꯣꯅꯦ ꯅꯪꯅ ꯃꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯤꯕꯗꯤ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯗꯦꯅꯦ ꯈꯨꯄꯥꯛꯅ ꯊꯥꯏꯁꯦ ꯐꯔꯕꯅꯤ ꯍꯥꯠꯇꯣꯛꯄꯤꯔꯕꯗ ꯃꯇꯤꯛ ꯆꯥꯕꯅꯤ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯎꯁꯤꯠꯇ꯭ꯔꯤ ꯃꯥꯜꯂꯤ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯅꯤꯡꯊꯤꯖꯅ ꯍꯥꯏꯅꯕ ꯀꯩꯗꯧꯒꯦ ꯍꯥꯏ ꯋꯥꯅꯤ ꯌꯥꯔꯦ ꯕꯥꯕꯥ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯃꯇꯤꯛ ꯆꯥꯕꯅꯤ ꯑꯅꯤꯗꯨ ꯆꯠꯈꯤ ꯆꯥꯎꯊꯣꯏ ꯃꯥꯂꯪꯕꯗ ꯐꯔꯦꯅꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯆꯤꯡ ꯑꯃ ꯇꯧꯕꯅꯦꯅ ꯃꯥꯂꯪꯕ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯤꯍꯨꯜ ꯑꯃꯗꯤ ꯍꯨꯜꯂꯤ ꯃꯥꯂꯪꯕ ꯁꯥꯎꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯥ ꯊꯣꯛꯇꯨꯅ ꯑꯩꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯨꯡꯍꯟꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯥꯂꯪꯕ ꯎꯈꯥ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯆꯥꯎꯊꯣꯏ ꯃꯊꯥ ꯁꯥꯅ ꯍꯜꯂꯛꯏ ꯑꯅꯤꯃꯛꯀꯤ ꯃꯆꯤꯡ ꯈꯪꯏ ꯃꯦꯂꯩ ꯃꯄꯥ ꯃꯆꯥꯅ ꯍꯜꯂꯛꯄ ꯐꯥꯎꯕ ꯑꯅꯤꯗꯨ ꯂꯩꯔꯝꯃꯤ ꯃꯥꯂꯪꯕ ꯁꯨꯡꯍꯟꯍꯟꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯆꯥꯎꯊꯣꯏ ꯃꯊꯥ ꯁꯥꯅ ꯅꯠꯇꯦ ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣꯕ ꯍꯥꯏꯈ꯭ꯔꯗꯨꯗꯤ ꯑꯣ ꯑꯗꯨꯗꯤ ꯑꯣꯏꯔꯔꯣꯏꯌꯦ ꯍꯧꯖꯤꯛꯇ ꯍꯟꯈ꯭ꯔꯤꯕꯗꯨ ꯀꯩꯕꯨ ꯍꯥꯏꯔꯝꯒꯦ ꯑꯣꯏꯔꯣꯏ ꯀꯥꯟꯅꯔꯣꯏ ꯂꯥꯛꯑꯣ ꯆꯥꯛꯁꯨ ꯂꯥꯝꯃꯦꯕ ꯅꯪ ꯆꯪꯉꯣ ꯅꯪ ꯌꯥꯔꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯆꯥꯎꯊꯣꯏ ꯃꯌꯨꯝꯗꯗꯤ ꯆꯪꯗ ꯃꯦꯂꯩꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯂꯥꯛꯇꯨꯅ ꯃꯦꯂꯩꯕꯨ ꯀꯧꯊꯣꯛꯂꯨꯔꯦ ꯏꯕꯣꯍꯜ ꯋꯥꯐꯝ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯗꯕꯅ ꯃꯆꯥꯗꯨꯕꯨ ꯍꯔꯥꯎ ꯊꯥꯗꯣꯔꯛꯏ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯕꯅꯤ ꯃꯦꯂꯩꯁꯨ ꯆꯥꯎꯊꯣꯏꯒꯤ ꯋꯥꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯨꯅ ꯊꯣꯛꯂꯛꯏ ꯃꯦꯂꯩꯅ ꯁꯥꯎꯔꯞꯅ ꯆꯪꯉꯣ ꯌꯥꯔꯦ ꯑꯩ ꯂꯥꯜꯂꯦ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯃꯦꯂꯩ ꯆꯪꯒꯦ ꯇꯧꯏ ꯃꯥꯂꯪꯕ ꯃꯥꯁꯨ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯃꯦꯂꯩꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯐꯥꯏ ꯑꯃꯨꯛꯁꯨ ꯑꯗꯨꯒ ꯃꯦꯂꯩ ꯅꯪ ꯍꯟꯈ꯭ꯔꯅꯨ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯃꯦꯂꯩ ꯑꯃꯨꯛꯁꯨ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯥꯂꯪꯕ ꯍꯟꯗꯛꯃꯨꯛꯇꯤ ꯃꯦꯂꯩꯕꯨ ꯁꯨꯛꯀꯣꯟ ꯀꯣꯟꯁꯤꯟꯗꯨꯅ ꯄꯨꯔꯛꯏ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯃꯦꯂꯩ ꯅꯨꯄꯤꯅꯤ ꯀꯔꯤ ꯄꯥꯡꯒꯜ ꯊꯣꯛꯂꯨꯕ ꯉꯝꯒꯅꯤ ꯑꯅꯤꯗꯨ ꯂꯥꯏꯕꯛ ꯇꯤꯟꯅꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯨꯡꯁꯤ ꯋꯥꯏꯊꯨꯡꯅꯈ꯭ꯔꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯅꯨꯄꯥ ꯁꯥꯕꯤ ꯃꯦꯂꯩ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯅ ꯋꯥ ꯂꯥꯎꯅꯩ ꯉꯛꯅꯩ